ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯤꯕ ꯑꯣꯖꯥꯁꯨ ꯑꯣꯏꯔꯤꯕ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯗ ꯁꯨꯔꯟꯖꯣꯏ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣꯕꯨ ꯍꯦꯛ ꯎꯕꯒ "ꯏꯇꯥꯎ, ꯃꯇꯝ ꯆꯥꯅ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ. ꯆꯪꯁꯤꯟꯕꯤꯔꯣ. ꯑꯣ, ꯐꯤꯅ ꯌꯣꯝꯂꯤꯕꯁꯤꯔꯥ ꯑꯩꯅ ꯂꯥ ꯍꯩꯈꯤꯕꯗꯣ? ꯃꯥꯅꯤ ꯏꯇꯥꯎ. ꯃꯁꯤꯕꯨ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯇꯥꯎ, ꯀꯩꯁꯨ ꯈꯜꯂꯨꯅꯨ. ꯑꯩꯅ ꯇꯧꯕ ꯉꯝꯕꯁꯤ ꯏꯇꯥꯎꯁꯨ ꯈꯔ ꯉꯁꯤꯗꯤ ꯌꯦꯡꯖꯍꯧꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣꯕꯨ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯜꯂꯤ, "ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯅ ꯎꯔꯕꯁꯨ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤ, ꯑꯗꯨꯒ ꯆꯪꯅꯤꯡꯕꯁꯨ ꯄꯣꯛꯂꯨꯗꯦ. ꯑꯗꯨꯒ ꯉꯁꯤ ꯑꯩꯅ ꯆꯪꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅ ꯀꯌꯥꯗ ꯃꯅꯨꯡ ꯑꯁꯤꯗ ꯂꯨꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯤꯕꯅꯣ. ꯂꯥꯡꯒꯣꯜ ꯃꯆꯥ ꯑꯃꯗꯤ ꯃꯤꯒꯤ ꯃꯤꯇꯝ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ." ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯔꯟꯖꯣꯏꯅ, "ꯏꯇꯥꯎ, ꯀꯔꯤ ꯈꯜꯂꯤꯕꯅꯣ?" "ꯏꯇꯥꯎ, ꯀꯔꯤꯁꯨ ꯈꯟꯗꯦꯗ. ꯑꯗꯣ ꯀꯔꯤ ꯀꯝꯗꯧꯒꯗꯕꯅꯣ ꯑꯩꯈꯣꯏꯒꯤꯁꯤꯕꯣ?" "ꯏꯇꯥꯎ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯅꯪꯒꯤ ꯅꯇꯥꯎ ꯈꯣꯃꯩ ꯍꯥꯏꯔꯤꯕꯗꯨꯗ ꯑꯋꯥꯕ ꯈꯔ ꯄꯤꯒꯗꯧꯔꯤꯕꯅꯤ. ꯆꯨꯝꯅꯒꯤ ꯑꯋꯥꯕ ꯅꯠꯇꯦ, ꯃꯁꯥꯗꯣ ꯊꯔꯣ ꯑꯣꯜꯍꯟꯒꯗꯧꯔꯤꯕꯅꯤ." "ꯐꯔꯦ, ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗꯤ ꯉꯥꯏꯃꯤꯟꯅꯕ ꯇꯥꯔꯦ. ꯍꯧꯖꯤꯛꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯨꯕꯗ ꯃꯤꯅ ꯄꯣꯡꯅ ꯎꯈ꯭ꯔꯕꯗꯤ ꯐꯠꯇꯕ ꯂꯩꯅꯤ ꯏꯇꯥꯎ." "ꯐꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯅ ꯑꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯥꯡꯊꯣꯛꯄꯤꯔꯣ. ꯑꯗꯨꯒ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯑꯁꯤ ꯏꯇꯥꯎꯅ ꯉꯝꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯅꯁꯤ." "ꯐꯔꯦ ꯏꯇꯥꯎ, ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯒꯦ. ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯨꯔꯁꯤ. ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯛꯆꯥ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯔꯁꯤꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ "ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯁꯤꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯐꯒꯗꯧꯔꯤꯕꯅꯣ ꯑꯣꯖꯥ? ꯑꯩꯗꯤ ꯃꯥꯒꯤ ꯃꯊꯧꯁꯤ ꯑꯣꯟꯊꯣꯛꯅ ꯇꯥꯈ꯭ꯔꯕ." "ꯀꯔꯤ ꯇꯧꯕꯒꯤꯅꯣꯅꯦ ꯇꯥꯍꯥꯔꯤꯗꯨꯕꯣ? ꯁꯣꯏꯗꯅ ꯀꯜꯂꯛꯀꯗꯧꯔꯤꯕꯅꯤ. ꯁꯦ, ꯑꯩꯅ ꯄꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯇꯣꯏꯅꯕ ꯑꯃꯨꯛꯇ ꯁꯨꯒꯥꯏꯌꯨꯁꯦ." "ꯑꯣꯖꯥ, ꯃꯁꯤꯕꯨ ꯀꯔꯤ ꯍꯤꯗꯥꯛ ꯑꯣꯏꯔꯕꯅꯣ?" "ꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤꯗꯤ ꯁ꯭ꯋꯥꯏꯗ ꯀꯩꯗ ꯐꯪꯕ ꯍꯤꯗꯥꯛ ꯅꯠꯇꯦ. ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯆꯤꯡꯁꯥꯡ ꯅꯥꯄꯣꯞ ꯑꯃꯗꯒꯤ ꯍꯦꯛꯂꯨꯔꯤꯕꯅꯤ. ꯃꯁꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯊꯨꯅ ꯑꯣꯏꯁꯤꯟꯅꯅꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃꯅꯤ. ꯃꯁꯤ ꯁꯨꯒꯥꯏꯔꯦ ꯍꯥꯏꯔꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯊꯣꯝꯕꯤꯒꯗꯧꯔꯤꯕꯅꯤ." "ꯑꯣ." ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯑꯣꯗꯃꯛ ꯍꯥꯏꯔꯒ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯄꯥꯝꯕꯤ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯥꯒꯤ ꯃꯁꯥ ꯃꯇꯣꯟ ꯃꯥꯜꯂꯤ. ꯑꯗꯨꯕꯨ ꯈꯣꯃꯩꯅ ꯃꯅꯝ ꯅꯝꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯗꯣ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯤ. ꯇꯥꯏꯔꯦꯟ ꯃꯅꯝꯒꯨꯝꯅꯁꯨ ꯅꯝꯃꯤ, ꯑꯗꯨꯒ ꯍꯩꯕꯣꯡ ꯃꯅꯝꯁꯨ ꯍꯥꯏꯔꯞ ꯅꯝꯕꯒꯨꯝ ꯇꯧꯔꯤ, ꯑꯗꯨꯒ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯁꯨ ꯃꯔꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯉꯛ ꯉꯛꯅ, "ꯑꯣꯖꯥ, ꯃꯁꯤꯒꯤ ꯃꯅꯝꯁꯤꯕꯨ ꯑꯔꯦꯞꯄ ꯑꯃ ꯍꯥꯏꯕ ꯉꯝꯗꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯅꯝ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯝ ꯑꯃꯅꯝ. ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯣꯖꯥ?" "ꯃꯗꯨ ꯏꯕꯨꯡꯉꯣ, ꯃꯥꯕꯨ ꯍꯦꯛꯄ ꯂꯥꯛꯄ ꯉꯝꯗꯅꯕꯅꯤ. ꯃꯗꯣ ꯌꯥꯝꯅ ꯋꯥꯅ ꯍꯦꯜꯂꯛꯈ꯭ꯔꯕꯖꯥꯠꯅꯤ. ꯐꯔꯦ, ꯁꯨꯒꯥꯏꯌꯨꯅꯦ ꯏꯕꯣ." ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩꯅ ꯃꯗꯣ ꯁꯨꯒꯥꯏꯈ꯭ꯔꯦ, ꯑꯗꯨꯒ ꯍꯤꯗꯥꯛ ꯑꯗꯣ ꯀꯗꯥꯏꯋꯥꯏꯗ ꯍꯧꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ꯫ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯈꯣꯃꯩꯒꯤ ꯑꯣꯖꯥ ꯑꯗꯨꯅ ꯑꯁꯨꯝ ꯐꯝꯂꯒ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯨꯕꯥꯛ ꯑꯗꯨꯗ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯣꯃꯩꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯈꯣꯃꯩ, ꯉꯁꯤꯁꯤ ꯅꯪꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯛꯀꯗꯧꯔꯤ. ꯅꯪ ꯅꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯔ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯍꯧ. ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯕꯣ ꯉꯥꯎꯅ ꯐꯩꯅ ꯆꯠꯈꯤꯕꯁꯨ ꯌꯥꯔꯤꯅꯦ." "ꯑꯣꯖꯥ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯁꯤꯕꯣ?" "ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯃꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯈꯨꯠꯂꯥꯏ ꯑꯃ ꯅꯪꯉꯣꯟꯗ ꯊꯥꯔꯛꯀꯗꯧꯔꯤ. ꯃꯗꯣ ꯅꯪꯅ ꯉꯥꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯅꯪ ꯉꯥꯎꯅ ꯐꯩꯅ ꯅꯥꯒꯗꯧꯔꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯈꯪꯂꯤ ꯃꯗꯣ ꯀꯨꯟꯖꯣꯅ ꯁꯣꯏꯗꯅ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯁꯤꯠ ꯅꯥꯟꯅ ꯇꯝꯊꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯗꯨꯅ, "ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯏꯕꯣ, ꯃꯔꯨꯞꯅ ꯅꯪꯕꯨ ꯍꯥꯠꯂꯦ ꯍꯥꯏꯕꯗꯨ ꯇꯧꯔꯦꯗꯅ. ꯐꯔꯦ, ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯈꯩ ꯇꯧꯔꯛꯁꯅꯨ. ꯑꯩꯅ ꯉꯥꯛꯀꯅꯤꯀꯣ. ꯑꯩꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗꯒꯤ ꯅꯍꯥꯛ ꯍꯦꯟꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯨ." "ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯕꯤꯔꯨꯅꯨ. ꯑꯩꯁꯨ ꯈꯣꯃꯩꯅꯤꯅꯦ ꯈꯣꯃꯩ.
मानबु करी तौबा ngamजगदोरिबनो मांगलम चत्ता कयारक हन्ना हंजन माइथीबन नंखरबा कुंजोनी ngasisu khomaise kiyagi matik haithoi singthoibage haibado khanghange oja asumna khomai amati mahaki oja makoi anina wari sanun leiringai kadom dakinu khangdana makhol ama tar'i khonjal ado tabaduda khomai wari ngangnam bado sap lepi aduga mahaki oja da oja taribu khonjal lasibu kamdori bajano masibu kunjona kaplakli bajala ibungo karisu pakakanuko masi asuk hek amukna hek tawbani ai tawge masi ai na phajin duna thamba laimu amani nangsu phanasu hairabani nangi nasagi oiba laimu tinmu khara thambadi phabani hei oja khara budi leijaba jani daisu pare leiramu asuk na haram laga khomai gi oja do parap maning lom da tariba khojal atuge mai kai rom da chitkhri matam adu da khoimai na oza amai basi mubuk chendi sengi haibabu lewa kharadi adumak losin duna thamli kari gino ne makhoi lewa mantra sing asibu khak no thamli basibo hayeng makhoi na si khrabadi makhoi na takpada walo bu sing asi ai khoi so dumak khangroi dabani adum na khajik chitha uduna lewa mantra haibase irak loi bani haibasi khangdaba sari karigumbai gi sa ina chhatraga lerak labadi amata khakna thajaba miyo yamada sopodana tamthokadori bani adumna khalaga khomaina leiringai mahake oja do changsilakle matam aduta oja aduna khomai nang khara chekselo ngasi si karigumba ama tarukadaba mali hai sagon gi hidak to sembal warabra au lojale oja lalo adudi taibi ruselo asumna hairaga khomai bu lamjing duna poraklaga sagol adugi makhongda hojik sugairi ba pambi ado ising khara tolaga taisan birei asumna tawduna hojikti khomai amadi mahaki waza aduga thabak punamak orakladuna makoi imungda pothakhri matamsi ahingi matam oisallakle kunjo amadi mahaki mamanaba oza oiriba surinjoi makoi ani thabak ado haunabagi damakta amanba ijum adugi manungda sangsillaklaga makoina sanagadoriba lewa mantra singado karamano haiduna surinjoina thorang tawduna thami masigi matungdagidi suranjoina la ado pakna tinthokle adugi matungda mamai ado makha mai kai olaga manak ado aida leiriba mitam ama mahana munna yenglaga lokthoklaga la adugi mathakta thammi adugi matungda suranjoina lewa mantra khara solmadagidi la adugi mathakta leiramliba tuduna leiriba mitam ado phuk hawgalai aduga la aduda kochen cheli la adugi wangwada leiriba haibdi la adugi mapanda leiriba laimai adudi mahak senthari la adugi akoibada kochen chelibani adumna mahana tawduna leiringai matam adudana asomdana kamdauri khomaido masa adu yamna nungai selaktre kanagumba amana mahakpu koitan tanabadungna mahak ado kochen chelibani haduna sumamang adu tawri aduga mahana cheliba wanglaba chingthak adugi makha waidana maina garang chaklaba yamna sathiraba maiki kom kayana pungkoi koisili matam aduda kunjona mahaki wajaso oiriba mamana phuso oiriba suranjoida onsinduna itaw masigi mi macha asina kuchin chelaga leimai romda di chenthadradana la asike koibada kuchin cheliba sibu karigino itaw kunjo yengu mahana chelibasi hawjik mahaki thawai mirelni hawjik chelibasi kariguma mahana leimai asida songthaduna chenkhrabadi mahakase maigi komna tasinduna mahak sigadoribani aduga la mathak asida mahak wajin chelalibase aina kadai phawba tawba ngambagi haibado itaw di jenghalibani sida chelibase nangki nataw khomai haibadoni yengo aina kali torpage haibado asum na haram laga suranjoina magi manakta leiriba polam cheram mayam adugi maraktagi mahagna langchik langba matona musin muba yetum ama lawthurakle hariba yetum masina lafu mana adugi apaklaba mana aduta chak asum thilli adumna taropaduta manakta cheliba mitam macha pitru ado tharo onuna la aduta khangli adumna taropaduta asomtana khomai do phamong mathak aduta masa do chaina phanglakpagum tharo onuna khangli masidagidi magi oja oiduna leiriba ahal ado parap khomai gi manakta lakli mahana khalambaga taromliba saktam ado sab sarana tholari matam aduta oja aduna lewa mantra khara solaga khomai bu haudukli
ꯑꯗꯨꯝꯅ ꯈꯣꯃꯩꯅ ꯃꯤꯀꯞ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯁꯨꯔꯟꯖꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤꯇꯝ ꯃꯆꯥ ꯑꯗꯣ ꯕꯣꯝ ꯂꯥꯎꯅ ꯇꯨꯈꯤ ꯑꯗꯨꯝꯅ ꯇꯨꯈꯤꯕꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯏꯌꯥ ꯃꯁꯤ ꯍꯧꯒꯠꯇꯅꯒꯁꯨ ꯇꯧꯈ꯭ꯔꯦꯅꯦ ꯐꯩ ꯅꯍꯥꯛꯅ ꯍꯧꯒꯠꯂꯒ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯇꯝ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯐꯨ ꯃꯅꯥ ꯑꯗꯨꯒꯤ ꯃꯌꯥꯏ ꯑꯗꯨꯃꯛꯇꯗ ꯂꯦꯞꯐꯜꯂꯤ ꯂꯦꯞꯄꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯃꯨꯛ ꯇꯨꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯍꯣꯏ ꯆꯨꯝꯅ ꯂꯦꯞꯄꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯤꯇꯝ ꯑꯗꯣ ꯂꯦꯞꯈ꯭ꯔꯤ ꯑꯗꯨ ꯎꯕꯗ ꯀꯨꯟꯖꯣꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯋꯥ ꯍꯪꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯄꯤꯕꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯐꯨ ꯃꯅꯥ ꯑꯗꯣ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯖꯦꯔꯦꯠ ꯂꯥꯎꯅ ꯁꯦꯒꯥꯏꯈꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯈꯣꯃꯩꯗꯣ ꯃꯍꯥꯛꯀꯤ ꯃꯁꯥ ꯁꯥꯒꯜ ꯅꯥꯝꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯊꯔꯒ ꯁꯦꯠꯊꯕꯒꯨꯝ ꯒꯔꯛ ꯂꯥꯎꯅ ꯃꯈꯥꯗ ꯅꯝꯊꯔꯛꯏ ꯈꯣꯃꯩ ꯃꯁꯥ ꯑꯗꯣ ꯂꯦꯞꯄ ꯉꯝꯗꯨꯅ ꯈꯨꯗꯨ ꯀꯨꯟꯗꯨꯅ ꯇꯨꯁꯜꯂꯤ ꯑꯗꯨꯒ ꯁꯌꯦꯡ ꯑꯗꯣ ꯅꯥꯕꯅ ꯉꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯀꯟꯅ ꯂꯥꯎꯔꯒ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ ꯇꯧꯔꯛꯂꯤꯕ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯁ ꯃꯁꯤꯗꯤ ꯄꯔꯂꯣꯏꯒꯤ ꯃꯇꯧ ꯍꯧꯔꯛꯂꯦꯗꯅ ꯐꯩ ꯈꯪꯒꯅꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯅꯪꯁꯨ ꯀꯔꯤꯅꯣ ꯈꯔꯗꯤ ꯇꯧꯕ ꯐꯕꯖꯥꯠꯅꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯟꯕꯁꯤꯅꯗꯤ ꯀꯥꯟꯅꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯑꯩꯒꯤ ꯁꯌꯦꯡ ꯅꯥꯔꯤꯕꯁꯦ ꯑꯃꯨꯛꯀꯗꯤ ꯐꯍꯜꯂꯨ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯀꯦ ꯐꯔꯦ ꯅꯪꯒꯤ ꯁꯌꯦꯡ ꯅꯥꯔꯤꯕꯗꯨꯗꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯐꯍꯟꯕ ꯌꯥꯕ ꯄꯣꯠꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯣꯖꯥ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯈꯨꯕꯥꯛꯇ ꯁꯣꯜꯂꯒ ꯁꯌꯦꯡꯒ ꯅꯥꯟꯊꯔꯤ तसेंगना खोमैसु लेवा मंत्रादो खंगलिबनी अदुबु चाइनाखोन अदुना मंत्रादो मपुंग फाना सोम ngamdabadagi tawribani masigi matungda खोमैना फुक हगलगलगा महाक यामना सावना युम अदुगी सगोलना लैरिबा अदुगी नाकललोमदा लाक्लगा सगोल अदुगी मनाक्तगी खरा चथोक्लगा खोमैदो लेपी अदुगा महाकना मखुत्ता लेवा खरा सोलगा महाकी उचेक अदुबु कौरी अदुमना खोमैना उचेक अदुबु कौरबगी तुंगदा हौजिक्ति महाकी मनाक्ता उचेक अदुबु लाक्लै मतम अदुदा खोमैना कुंजोदो हौजी करी तौरिबगी हायना येंगुनबगीदमक्ता थाख्री अदुमना तौबदु उरगा खोमैगी मनाक्ता लैरिबा ओजा अदुना अदुमना येंथोक येंसिन तौदुना लैरबदी इबुंगो नोंगामन हालगनी ओजा कैसु खनबिरुगनु मिकप तालकलगनी हाइबगा तौबगा उचेक अदो वारि सनदिंगाई महाकी मनाक्ता पाइसलकलै मदु उबदा खोमैगी मनाक्ता लैरिबा ओजा अदु फावबा ngakri matam maduda उचेक अदुना खोमैदो हौजी महाकी ओजा अमगा लोइनना यामना कन्ना लाई ताइना हौरी हाइरी वफम मदु ताबदा खोमैना ओ तरुकलिफा असिरी महाकी ओजा अदुगा तानरगा मकोई अनि मानरगा आइंगोंदा तोरपो ओइरेको खंगनी नबानी ngasidi aina matik thokpa laknagi amaiba khomai kayagi matik haithoi singthoi bagi haibadu khanghanba taredana asomna hairaga mahak phamthakri utuga manak adwaida hauriba napi sing adudagi pat khara thatli adugi matungda napi sing adugi makhok sing ado khara khudumbi tang amamgi changda kaknabagi tungda mahakna leiwa mantra khara solaga machinda ummaga phu haiduna anira kamthokhi adumna खोमैना हेक कामथोखिबगा महाना कामथोखिबा पोसक अदो मफम खंगदना मांख्री तौरिबा अदो खोमैगी मनाक्ता लेपलिबा महाकी ओजा अदुना मुन्ना अदुमक जेंगदुना लैरी मसिदगिदी असोमदना सुरंजोय अमति कुंजो मखोय अदिना ला अदो सगाइदुना खोमैबो अवाबा पियनबा यामना कन्ना होनरिङै तंजा अदुदनी इखंग खंगौदना कुंजोगी लुखमदा करिगुम्बा पतुम अमना थिनलक्तुना महाकी मकोक मनुंगदा कोरो ओखाइरपगुम मकोक अदो पाइसेंदुना ओजा आई केनोम तौरे हाइदुना लाउरी सुरंजोय चेंसिंदुना करी तौरबगे हाइदुना येंगे हाइदुना फुक हौगललकपदा महाकसु महाकी लुखमदा करीगुम्बा अमा चंखरगा महाकी मकोक मनुंग अदुता चक यामना कन्ना थिलकपदगी महाकसु आइसु केनोम तौरे आई हाइदुना महाकसु मकोक अदो पाइसेंदुना खांगली यामना का हेना चिकमनखिबा नामनखिबा अमदि मकोक मनुंग अदुता करीगुम्बा पोट अमन्ना चक थिंदलकपगी मवोंदा चाइना खोल फंगलकपा अदुदि कुंजो अमदि सुरंजोय मकोय यानी लाइबाई अदुदा थरो ओली मकोय अनिना फदरंग काउदुना थरो ओलिङै मागी लाइ साननबगी दमत लैरिबा मितमसिंग अमदि लफु मना अमदि अतै पुलमसिंग मकोयना थरो ओनबगी कौखाइबदा पुनमक अमांगता थोकले अदुमना तौरमबदगी
ꯍꯧꯖꯤꯛ ꯁꯨꯔꯟꯖꯣꯏꯅ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯈꯤꯕ ꯊꯥꯡꯋꯩ ꯑꯗꯣ ꯃꯈꯣꯡꯅ ꯀꯥꯎꯕꯗꯒꯤ ꯇꯨꯈ꯭ꯔꯦ ꯑꯗꯨꯝꯅ ꯇꯨꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯟꯕ ꯐꯤꯁꯤꯡ ꯑꯃꯗꯤ ꯂꯥꯏꯒꯤ ꯁꯤꯖꯤꯟꯅꯅꯕ ꯊꯝꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯋꯥꯏꯈꯤꯕꯗꯒꯤ ꯉꯔꯪ ꯉꯔꯪ ꯆꯥꯛꯈꯠꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯣ ꯃꯩꯅ ꯆꯥꯛꯈꯠꯂꯛꯂꯦ ꯑꯗꯨꯝꯅ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤꯗꯤ ꯁꯨꯔꯟꯖꯣꯏ ꯑꯃꯗꯤ ꯀꯨꯟꯖꯣ ꯄꯥꯈꯠꯂꯗꯨꯅ ꯆꯩꯅꯥ ꯈꯣꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯝꯅ ꯌꯨꯝ ꯑꯗꯨꯅ ꯃꯩ ꯆꯥꯛꯂꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯌꯨꯝ ꯃꯩ ꯆꯥꯛꯂꯦ ꯍꯥꯏꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯥꯎꯕꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯀꯟꯗꯨꯅ ꯃꯗꯣ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯈꯣꯃꯩꯅ ꯃꯍꯥꯛꯀꯤ ꯎꯆꯦꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯀꯨꯟꯖꯣꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯌꯦꯡꯉꯨ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯎꯆꯦꯛ ꯑꯗꯣ ꯇꯟꯅ ꯍꯜꯂꯛꯂꯒ ꯀꯣꯃꯩꯗ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯂꯩꯕ ꯌꯨꯝ ꯑꯗꯣ ꯄꯔꯂꯣꯏꯒꯨꯝꯅ ꯃꯩ ꯆꯥꯛꯍꯧꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯋꯥꯝꯁꯤꯜꯂꯛꯇꯨꯅ ꯀꯟꯅꯅꯕ ꯍꯣꯠꯅꯍꯧꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯈꯣꯃꯩꯅ ꯀꯔꯤ ꯌꯨꯝ ꯑꯗꯨ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯐꯔꯦ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯕ ꯍꯥꯏꯕꯗꯨꯅꯤ ꯆꯥꯛꯆꯈ꯭ꯔꯁꯅꯨ ꯀꯝꯗꯧꯏ ꯍꯧ ꯈꯨꯗꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯥꯈꯤꯕꯗꯨ ꯁꯠꯄꯤꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔꯕꯨ ꯁꯣꯟꯗꯨꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏꯒꯤ ꯃꯀꯣꯛꯇ ꯊꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯇꯤꯡꯈꯪ ꯑꯗꯣ ꯁꯠꯇꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯝꯅ ꯁꯠꯇꯣꯛꯈꯤꯕꯒ ꯀꯨꯟꯖꯨ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯂꯩꯃꯥꯏꯗ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯋꯥ ꯆꯩꯅꯥ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯀꯨꯟꯖꯨ ꯐꯨꯛ ꯀꯧꯒꯠꯇꯨꯅ ꯑꯣꯖꯥ ꯌꯨꯝ ꯃꯆꯩ ꯀꯟꯖꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯅꯣꯡ ꯀꯧꯊꯈ꯭ꯔꯦ ꯑꯗꯨꯝꯅ ꯀꯨꯟꯖꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯅꯣꯡ ꯀꯧꯊꯈꯤꯕ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨꯗ ꯑꯉꯛꯄ ꯐꯪꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡ ꯍꯩꯊꯔꯛꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯨꯟꯖꯨꯅ ꯅꯣꯡ ꯀꯧꯊꯕꯗꯒꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯑꯀꯟꯕ ꯅꯣꯡꯖꯨ ꯆꯨꯊꯕꯗꯒꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣ ꯃꯨꯠꯈ꯭ꯔꯦ ꯇꯧꯒꯗꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯌꯥꯝꯅ ꯁꯔꯨꯛ ꯑꯌꯥꯝꯕ ꯆꯥꯛꯈ꯭ꯔꯕꯅꯤ ꯁꯨꯔꯟꯖꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯨꯃꯤꯟꯅ ꯃꯊꯥ ꯁꯥꯗꯨꯅ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯗꯨꯅ ꯎꯪꯂꯒ ꯐꯝꯂꯒ ꯂꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯁꯨ ꯃꯗꯣ ꯀꯜꯂꯕꯅꯤꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯀꯥꯡꯕꯨ ꯈꯔ ꯑꯃꯁꯨ ꯃꯐꯝ ꯑꯗꯨꯗ ꯉꯔꯪ ꯉꯔꯪ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯗ ꯑꯍꯜ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯑꯥꯏ ꯁꯨꯔꯟꯖꯣꯏ ꯀꯝꯗꯧꯔꯤꯕꯅꯣꯍꯦ ꯅꯪꯒꯤꯁꯤꯕꯣ ꯃꯁꯤ ꯅꯪꯒꯤ ꯌꯨꯝ ꯑꯃꯟꯕꯅꯤ ꯃꯩꯐꯣꯛ ꯂꯥꯝꯐꯣꯛ ꯊꯣꯛꯅꯤꯡꯉꯥꯏ ꯃꯆꯥ ꯑꯃꯇ ꯂꯩꯇꯦ ꯅꯈꯣꯏꯅ ꯀꯔꯤ ꯇꯧꯔꯨꯔꯕꯒꯦ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯁꯨꯔꯟꯖꯣꯏ ꯃꯁꯥꯗꯣ ꯍꯥꯏꯅꯤꯡ ꯍꯔꯥꯎꯗꯅ ꯈꯨꯝꯃꯛꯏ ꯈꯨꯔꯥ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯑꯉꯥꯡ ꯑꯃꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯆꯩꯒ ꯇꯧꯔꯨꯕꯗꯨꯗ ꯄꯣꯛꯈꯥꯏꯔꯛꯄꯗꯒꯤ ꯁꯣꯏꯗꯅ ꯋꯥꯏꯔꯛꯇꯨꯅ ꯆꯥꯛꯈꯤꯕꯅꯤ ꯑꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯂꯣꯏꯅ ꯁꯤꯗꯣꯛꯇꯕꯗꯤ ꯌꯥꯔꯔꯣꯏ ꯐꯠꯇꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕꯅꯤꯀꯣ ꯍꯣꯏ ꯈꯨꯔꯥ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯖꯔꯤ ꯑꯁꯨꯝꯅ ꯁꯨꯔꯟꯖꯣꯏ ꯃꯊꯥ ꯁꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯔꯤꯉꯩ ꯀꯨꯟꯖꯣ ꯆꯪꯁꯤꯜꯂꯛꯂꯒ ꯏꯇꯥꯎ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ ꯀꯨꯟꯖꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯕ ꯂꯩꯇꯦ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯅꯪꯒꯤ ꯐꯠꯇ꯭ꯔꯕ ꯅꯇꯥꯎ ꯈꯣꯃꯩ ꯍꯥꯏꯕꯗꯨꯅ ꯇꯧꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯃꯥꯕꯨ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯂꯟ ꯊꯨꯝ ꯍꯥꯏꯕꯗꯤ ꯂꯨꯔꯕ ꯃꯍꯩ ꯀꯌꯥꯅ ꯁꯦꯝꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥꯕꯨ ꯑꯣꯜꯍꯟꯈꯤꯕ ꯑꯗꯨ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯀꯌꯥꯗ ꯊꯤꯅ ꯂꯥꯛꯅꯔꯝꯕꯇ ꯅꯠꯇꯅ ꯅꯨꯡꯁꯤꯔꯕ ꯑꯩꯒꯤ ꯏꯌꯨꯝ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯃꯩ ꯊꯥꯗꯣꯛꯄ ꯐꯩ ꯃꯍꯥꯛꯄꯨ ꯑꯩꯅ ꯂꯦꯝꯅ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯀꯨꯟꯖꯣ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯃꯥꯟꯅꯔꯒ ꯃꯍꯥꯛꯄꯨ ꯊꯦꯡꯅꯁꯤ ꯌꯥꯏ ꯑꯣꯖꯥ ꯑꯩꯅ ꯄꯥꯝꯂꯤꯕꯁꯨ ꯑꯗꯨꯃꯛꯅꯤ ꯈꯣꯃꯩ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏꯖꯕ ꯋꯥꯒꯅꯤ ꯑꯩ ꯃꯍꯥꯛꯄꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯦ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛ ꯑꯁꯦ ꯑꯐꯥꯎꯕꯅꯤ ꯑꯍꯩꯕꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯍꯥꯛꯀꯤ ꯅꯥꯄꯜ ꯑꯁꯤ ꯑꯩꯅ ꯊꯨꯗꯦꯛꯄ ꯄꯥꯝꯃꯤ ꯑꯣꯖꯥ ꯐꯔꯦ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯁꯤ ꯆꯥꯛꯆꯈ꯭ꯔꯁꯅꯨ ꯑꯩꯅ ꯍꯌꯦꯡ ꯇꯧꯔꯛꯄꯗꯨꯗꯤ ꯃꯍꯥꯛ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯐꯔꯦ ꯆꯈꯥꯏ ꯈꯣꯠꯀꯥꯏꯔꯤꯕ ꯑꯃꯗꯤ ꯅꯣꯡꯅ ꯇꯥꯕꯗꯒꯤ ꯃꯩꯈꯨ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯋꯣꯡꯈꯠꯂꯤꯕꯁꯤꯡ ꯑꯁꯤ ꯋꯣꯡꯈꯠꯇꯅꯕ ꯇꯧꯔꯁꯤ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯀꯨꯟꯖꯨ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯣ ꯃꯨꯊꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯣꯃꯩ ꯍꯧꯖꯤꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕꯅꯤꯅ ꯀꯨꯟꯖꯣ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯂꯔꯣꯏ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯔꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃꯗꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯀꯌꯥ ꯇꯧꯔꯛꯂꯒꯅꯤ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅ ꯈꯪꯉꯤ
ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯈꯪꯖꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯅꯥꯕꯗꯣ ꯌꯦꯡꯁꯤꯜꯂꯔꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯅꯥꯕ ꯌꯦꯡꯁꯤꯜꯂꯤꯕꯁꯦ ꯑꯇꯩꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯃꯍꯥꯛꯅ ꯑꯊꯥꯞꯄ ꯆꯤꯡꯅꯨꯡ ꯑꯃꯗ ꯆꯠꯇꯨꯅ ꯅꯨꯡꯄꯥꯛ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯏꯔꯨꯖꯕ ꯂꯥꯛꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯒꯣꯜ ꯑꯗꯨꯅ ꯃꯈꯣꯡ ꯇꯦꯛꯇꯨꯅ ꯂꯩꯈꯤꯕꯁꯤꯗ ꯃꯍꯥꯛꯁꯨ ꯃꯊꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯆꯤꯡꯂꯛꯄꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯑꯩ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯕꯨꯗꯨꯛ ꯂꯥꯎꯅ ꯀꯨꯜꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯇꯣ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏ ꯇꯩꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯆꯝꯕ ꯍꯤꯗꯥꯛ ꯅꯠꯇꯦ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯐꯕ ꯉꯝꯕꯅꯤꯅꯦ ꯑꯣꯖꯥ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯑꯁꯨꯛ ꯊꯨꯅ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯐꯍꯜꯂꯛꯂꯤꯕꯁꯤ ꯑꯣꯖꯥꯒꯤ ꯅꯄꯥꯟꯗꯒꯤꯅꯤ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯑꯁꯤꯗꯅꯤ ꯑꯩꯅ ꯄꯦꯟꯖꯔꯤꯕꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯒꯤ ꯅꯇꯥꯎ ꯑꯗꯨꯕꯨꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏꯊꯤꯔꯛꯀꯅꯤ ꯐꯔꯦ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯗꯨꯅ ꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯍꯅꯨꯕ ꯑꯍꯜ ꯑꯗꯨ ꯅꯍꯥꯛꯅ ꯊꯤꯔꯨꯔꯣ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯀꯔꯤ ꯇꯝꯂꯛꯄꯒꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯇꯥꯛꯀꯗꯕꯅꯤꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯣ ꯁꯒꯣꯜ ꯑꯁꯤꯕꯨ ꯊꯧꯕ ꯉꯝꯈꯤꯗ꯭ꯔꯣ ꯑꯩꯅ ꯌꯦꯠꯁꯤꯟꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯃꯗꯨꯗꯤ ꯁꯨꯋꯥꯡ ꯍꯥꯡꯇꯣꯛꯂꯨꯅꯨ ꯃꯥꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡꯏꯟꯅ ꯑꯁꯨꯝ ꯀꯪꯁꯤꯟꯈ꯭ꯔꯒ ꯃꯍꯥꯛꯄꯨ ꯌꯦꯠꯁꯤꯜꯂꯤꯕ ꯐꯤ ꯑꯗꯣ ꯃꯗꯨ ꯑꯣꯏꯅ ꯀꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯕꯗꯤ ꯀꯪꯁꯤꯜꯂꯒ ꯑꯗꯨꯃꯛ ꯐꯤ ꯑꯗꯣ ꯀꯦꯜꯍꯧꯔꯒꯗꯕꯅꯤ ꯑꯗꯨꯝꯅ ꯀꯦꯟꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯁꯨꯡꯁꯣꯛ ꯁꯣꯛꯂꯨꯕ ꯌꯥꯗꯦ ꯑꯗꯨꯒ ꯁꯤꯖꯤꯟꯅꯔꯒ ꯑꯁꯨꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯐꯔꯦ ꯁꯒꯣꯜ ꯑꯁꯤ ꯅꯪꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯑꯗꯣ ꯇꯧꯕ ꯐꯪꯖꯔꯦꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯅꯪꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯔꯤꯖꯔꯕ ꯃꯇꯨꯡꯗ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯇꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯐꯣꯜ ꯐꯪꯂꯣꯏꯀꯣ ꯏꯕꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦ ꯍꯣꯏ ꯁꯒꯣꯜ ꯅꯪꯅ ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯣꯏꯔꯤꯕꯅꯤꯗꯣ ꯆꯥꯎꯅꯤꯡꯕ ꯃꯐꯝ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯈꯤ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯈꯨꯗꯨꯞ 4-5 ꯍꯦꯛ ꯊꯧꯈꯤꯕꯒ ꯈꯣꯃꯩꯗꯣ ꯑꯗꯨꯃꯛ ꯎꯈꯤꯗ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯣꯖꯥ ꯑꯗꯨꯅ ꯂꯝ ꯆꯤꯡꯁꯤꯟꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤ ꯃꯍꯥꯛ ꯈꯪꯕ ꯋꯥꯋꯦꯅꯦ ꯑꯗꯨ ꯈꯪꯂꯝꯂꯕꯗꯤ ꯑꯩꯁꯨ ꯃꯉꯣꯟꯗꯒꯤ ꯇꯝꯖꯍꯧꯒꯗꯕꯅꯤꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯁꯣꯝꯗꯅ ꯈꯣꯃꯩ ꯃꯌꯨꯝꯗꯒ ꯍꯟꯗꯕꯤꯗ ꯃꯍꯥꯛꯅ ꯊꯤꯒꯦ ꯈꯜꯂꯤꯕ ꯅꯨꯡꯄꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯅꯨꯡ ꯑꯃꯗ ꯏꯔꯨꯖꯩ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯅꯕꯒꯤꯗꯃꯛꯇ ꯁꯒꯣꯜ ꯑꯗꯣ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯊꯧꯈ꯭ꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯁꯒꯣꯜ ꯑꯗꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯝꯐꯨꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯈꯨꯡꯒꯪꯁꯤꯡꯗꯣ ꯎꯕ ꯐꯪꯂꯤ ꯑꯔꯥꯞꯄꯗ ꯑꯅꯛꯄꯗ ꯇꯥꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯣ ꯌꯦꯡꯂꯨꯔꯒ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯊꯧꯔꯛꯂꯤꯕ ꯑꯁꯤꯕꯨ ꯈꯨꯡꯒꯪꯂꯣꯝꯗ ꯊꯧꯖꯤꯜꯂꯕ ꯖꯥꯠꯂꯥ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯄꯤꯔꯛꯈꯤꯕ ꯂꯥꯏꯌꯦꯛ ꯃꯦꯞ ꯑꯗꯨꯅ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯦꯞ ꯑꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯃꯝꯂꯤ ꯇꯧꯔꯤꯕꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯆꯧꯕ ꯃꯩꯕꯨꯜ ꯑꯃ ꯄꯥꯏꯈꯠꯂꯛꯈꯤ ꯃꯩꯕꯨꯜ ꯑꯗꯣ ꯃꯍꯥꯛꯅ ꯎꯔꯨꯕꯗ ꯈꯣꯃꯩ ꯏꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯩꯕꯨꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯑꯌꯦꯛꯄ ꯃꯦꯞ ꯑꯗꯣ ꯃꯍꯥꯛꯀꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯕꯨꯜ ꯑꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯔꯛꯏ ꯃꯩꯕꯨꯜ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯂꯕꯨꯛ ꯂꯝꯍꯥꯡ ꯀꯅꯥꯒꯤ ꯅꯔꯛ ꯃꯣꯡꯁꯣꯡ ꯁꯒꯣꯜ ꯑꯗꯨꯅ ꯊꯧꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯍꯥꯞꯅꯅꯕꯒꯤꯗꯃꯛ ꯈꯨꯕꯥꯛꯇ ꯂꯩꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ 3ꯂꯛ ꯇꯞꯅ ꯅꯥꯟꯊꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯈꯔ ꯇꯞꯊꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯈꯪꯀꯟ ꯀꯟꯈ꯭ꯔꯤ ꯈꯣꯃꯩ ꯃꯁꯥꯗꯣ ꯆꯣꯛꯊꯔꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯂꯩꯒꯗꯕ ꯄꯥꯡꯒꯜ ꯑꯗꯣ ꯁꯒꯣꯜ ꯑꯗꯨꯗꯈꯔ ꯍꯥꯞꯈꯤꯕꯒꯤꯅꯤ ꯁꯒꯣꯜ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯩꯕꯨꯜ ꯑꯗꯨꯁꯨ ꯑꯁꯨꯝ ꯄꯥꯏꯈ꯭ꯔꯒ ꯌꯥꯝꯅ ꯊꯥꯞꯅ ꯉꯔꯪ ꯆꯥꯛꯂꯕ ꯃꯩꯕꯨꯡ ꯑꯗꯣ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤ ꯈꯣꯃꯩ ꯃꯐꯝ ꯈꯪꯗꯅ ꯆꯤꯡꯅꯨꯡꯂꯣꯝꯗ ꯃꯥꯡꯈ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯃꯩ ꯌꯥꯝꯅ ꯌꯥꯡꯅ ꯁꯒꯣꯜ ꯑꯗꯣ ꯊꯧꯔꯛꯏ
ꯑꯁꯨꯝꯅ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯂꯝꯕꯤꯗ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯆꯠꯄ ꯊꯦꯡꯅꯔꯤ ꯈꯣꯃꯩꯅ ꯈꯜꯂꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯂꯝꯕꯤ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯩꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯇꯥꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯌꯦꯛꯄ ꯃꯦꯞ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯦ ꯆꯨꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯃꯤꯅ ꯑꯃꯅ ꯍꯤꯞꯄꯒꯤ ꯃꯑꯣꯡꯗ ꯆꯤꯡꯖꯥꯎ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯌꯥꯎꯔꯤꯕꯗꯣ ꯇꯁꯦꯡꯅ ꯃꯍꯥꯛ ꯎꯔꯦ ꯃꯤ ꯑꯃ ꯂꯣꯡꯈꯥꯛꯂꯣꯝꯅ ꯍꯤꯞꯂꯒ ꯇꯨꯝꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯣ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯄꯤꯛꯇꯛ ꯇꯧꯕ ꯈꯨꯜ ꯑꯃ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗꯒꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯆꯥꯕ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯕꯤꯔꯛꯂꯤ ꯇꯧꯕꯇꯕꯨ ꯈꯨꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯑꯃꯗꯤ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯝ ꯃꯍꯥꯁꯤꯡ ꯑꯃꯗꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯇꯁꯦꯡꯅꯃꯛ ꯆꯥꯔꯣꯏ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯌꯥꯝꯅ ꯆꯥꯅꯤꯡꯕ ꯑꯃ ꯑꯣꯏꯈꯤ ꯃꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯆꯥꯔꯨꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯨꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯄ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯛꯈꯤꯕꯗꯣ ꯈꯣꯃꯩ ꯅꯤꯡꯁꯤꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩ ꯃꯤ ꯑꯃꯅ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯛꯂꯒ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯋꯥꯔꯕ ꯃꯥꯜꯂꯤ ꯈꯔ ꯆꯦꯜꯂꯝꯂꯒ ꯃꯍꯥꯛ ꯇꯞꯊꯔꯛꯂꯤ ꯈꯣꯃꯩꯁꯨ ꯈꯪꯉꯤ ꯁꯒꯣꯜ ꯑꯁꯦ ꯋꯥꯔꯦ ꯍꯥꯏꯕ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨ ꯈꯥꯝꯂꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯍꯅꯧꯁꯤꯡ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯄꯤꯖꯔꯒꯦ ꯈꯜꯂꯗꯨꯅ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨ ꯄꯨꯁꯜꯂꯛꯏ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯗꯤ ꯅꯥꯄꯤ ꯑꯗꯨ ꯆꯥꯕꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡ ꯑꯣꯏꯅ ꯃꯍꯥꯛꯅ ꯄꯥꯛꯊꯗꯨꯅ ꯊꯛꯈꯤ ꯈꯣꯃꯩꯅ ꯑꯣ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯂꯩꯔꯝꯕ ꯖꯥꯠꯅꯤꯗꯅ ꯃꯁꯦ ꯑꯩꯁꯨ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯈꯔ ꯑꯗꯨꯝ ꯊꯛꯆꯤꯟꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯈꯨꯠꯅ ꯏꯁꯤꯡ ꯑꯗꯣ ꯐꯠꯇꯕ ꯈꯔ ꯍꯥꯏꯗꯣꯛꯂꯒ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯖꯣꯛ ꯑꯃ ꯀꯜꯂꯨꯕꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯃꯉꯛ ꯌꯥꯎꯗꯨꯅ ꯃꯃꯤ ꯇꯥꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯁꯣꯔꯣꯡ ꯂꯥꯎꯅ ꯀꯥꯈꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯀꯣꯛ ꯑꯗꯣ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯨꯕꯣ ꯑꯃꯨꯛꯀ ꯌꯦꯡꯒꯦ ꯀꯔꯤꯅꯣꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯏꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯃꯃꯥꯏ ꯑꯗꯣ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯌꯥꯎꯔꯝꯂꯤ ꯈꯣꯃꯩꯅ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯨ ꯚꯥꯞꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯏꯁꯤꯡ ꯑꯗꯣ ꯈꯨꯖꯣꯛ ꯑꯃꯅꯤ ꯊꯛꯄ ꯍꯧꯏ ꯑꯗꯨꯕꯨ ꯃꯈꯨꯠꯇꯣ ꯄꯤꯛꯃꯟꯈꯤꯕ ꯑꯃꯗꯤ ꯏꯁꯤꯡꯗꯣ ꯀꯟꯈꯠꯄ ꯍꯩꯇꯕꯅꯔ ꯀꯔꯤꯅꯣ ꯊꯛꯄ ꯏꯄꯦꯟ ꯄꯦꯟꯗꯕꯗꯒꯤ ꯄꯥꯛꯊꯔꯒ ꯑꯣꯏꯅ ꯆꯤꯡꯂꯒꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯆꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯨꯠ ꯑꯃ ꯈꯪꯊꯦꯡ ꯊꯤꯟꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗ ꯆꯤꯡꯊꯈꯤ ꯈꯣꯃꯩꯅ ꯂꯩꯔꯥꯏ ꯑꯗꯨꯗ ꯃꯈꯨꯠꯅ ꯌꯥꯟꯗꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨꯗ ꯐꯣꯏꯔꯒ ꯌꯥꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯈꯣꯃꯩ ꯏꯁꯤꯡ ꯑꯗꯨꯗ ꯆꯤꯡꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯨꯗ ꯍꯦꯛ ꯆꯤꯡꯊꯈꯤꯕꯒ ꯃꯍꯥꯛꯁꯦ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯨꯂꯧ ꯀꯣꯔꯧ ꯇꯧꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯩꯅ ꯉꯔꯪ ꯉꯔꯪ ꯆꯥꯛꯂꯤ ꯃꯗꯣ ꯃꯩꯅꯝ ꯑꯆꯧꯕ ꯑꯃꯅꯤ ꯃꯥꯅ ꯂꯩꯔꯤꯕꯗꯨ ꯆꯤꯡꯒꯤ ꯑꯁꯨꯛꯄ ꯅꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯂꯩꯕ ꯆꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯁꯨꯛꯂꯕ ꯁꯨꯔꯨꯡ ꯍꯥꯏꯒꯗ꯭ꯔꯥ ꯆꯤꯡꯆꯦꯞ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯅꯤ ꯋꯥꯡꯂꯕ ꯆꯤꯡ ꯃꯥꯏ ꯑꯅꯤꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯦ ꯎꯔꯤ ꯋꯥꯔꯤ ꯈꯣꯡꯅꯥꯡ ꯑꯃꯗꯤ ꯆꯥꯎꯔꯕ ꯎ ꯀꯌꯥ ꯑꯃꯁꯨ ꯍꯧꯖꯤꯟꯗꯨꯅ ꯎꯔꯤ ꯋꯥꯔꯤꯒꯤ ꯃꯐꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯌꯦꯡꯕꯗ ꯏꯁꯨꯛ ꯁꯨꯛꯏ ꯏꯃꯝ ꯃꯝꯃꯤ ꯃꯇꯝꯁꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯅꯁꯨ ꯇꯧꯏ ꯈꯣꯃꯩ ꯏꯉꯥꯎ ꯉꯥꯎꯅ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛꯇ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯆꯤꯡꯊꯟꯈꯤꯕ ꯇꯥꯏꯅꯦ ꯍꯥꯏꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯎꯔꯤ ꯋꯥꯔꯤꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯅꯥꯟꯊꯣꯛꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯍꯜ ꯑꯃ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯈꯣꯃꯩꯗ ꯈꯥꯅ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯣ ꯃꯉꯛ ꯇꯝꯅ ꯌꯥꯟꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯄꯨꯔꯨꯡ ꯂꯥꯎꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯡꯈꯠꯄꯒꯨꯝ ꯐꯥꯎꯒꯠꯂꯛꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯐꯥꯎꯒꯠꯂꯛꯄꯗꯨꯗ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯃꯥꯏ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯕꯒꯨꯝ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯄꯨꯈ꯭ꯔꯤꯅꯤ ꯍꯥꯏꯕ ꯈꯪꯅ ꯖꯕꯣꯡ ꯂꯣꯏꯗꯨꯅ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯂꯤꯕ ꯈ꯭ꯋꯥꯡꯆꯠ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯤꯡꯂꯕ ꯁꯒꯣꯜ ꯑꯗꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯌꯥꯜꯂꯒ ꯆꯤꯡꯈꯠꯄꯤꯕꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕꯅꯤꯗꯀꯣ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯨꯞꯄꯤꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯗ ꯅꯥꯜꯂꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯣ
ꯏꯒꯨꯝꯅ ꯉꯥꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯈꯣꯃꯩ ꯆꯪꯁꯤꯜꯂꯨꯔꯕꯅꯤꯅ ꯃꯥꯏ ꯄꯥꯛꯇꯅꯗꯤ ꯍꯜꯂꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯑꯗꯣ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯤ ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯂꯨꯈꯝ ꯑꯗꯨꯗ ꯄꯥꯏꯔꯒ ꯁꯒꯣꯜ ꯑꯗꯨꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯌꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯪꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯁꯒꯣꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯁꯒꯣꯜ ꯑꯁꯤꯅ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯈꯣꯃꯩꯅꯁꯨ ꯈꯪꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯈꯣꯃꯩ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯏ ꯑꯁꯨꯝꯅ ꯊꯧꯔꯛꯄ ꯃꯇꯝꯗ ꯂꯥꯡꯒꯣꯜ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯕꯗꯨꯗ ꯈꯣꯃꯩꯅ ꯁꯒꯣꯜꯗꯨ ꯇꯞꯊꯔꯒ ꯏꯄꯜ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯏꯕꯨꯡꯉꯣ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯏꯄꯜ ꯀꯔꯤꯒꯨꯝꯇ ꯍꯪꯖꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯐꯟ ꯆꯣꯡꯊꯩ ꯑꯗꯨꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯏꯄꯜ ꯑꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯄꯥꯟꯁꯤ ꯑꯣꯟꯊꯣꯛꯅ ꯍꯅꯧ ꯐꯖꯅ ꯆꯣꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡꯗꯨ ꯁꯒꯣꯜꯁꯤꯁꯨ ꯊꯛꯏ ꯑꯗꯨꯒ ꯑꯩꯁꯨ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯑꯗꯨꯒꯗꯤ ꯑꯩꯕꯨ ꯊꯥꯡꯄꯥꯛ ꯄꯥꯏꯔꯒ ꯎꯔꯤ ꯋꯥꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯍꯥꯠꯀꯗꯕꯒꯨꯝ ꯇꯧꯏ ꯄꯨꯈ꯭ꯔꯤ ꯑꯃ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃ ꯂꯩꯕꯒꯨꯝꯁꯨ ꯇꯧꯏ ꯃꯁꯤꯕꯨ ꯂꯥꯏꯐꯝꯒ ꯂꯩꯕꯖꯥꯠꯂꯣ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯗꯤꯕꯣꯔꯣꯟ ꯈꯪꯗꯕꯔꯣ ꯈꯪꯖꯗꯦꯕꯣ ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯁꯤꯡ ꯊꯛꯅꯕ ꯅꯠꯇꯦꯀꯣ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯛꯂꯤꯕ ꯑꯣꯟꯊꯣꯛꯅꯕꯨ ꯅꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦꯅꯦ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯂꯩꯒꯅꯤ ꯑꯃꯨꯛꯁꯨ ꯍꯦꯛ ꯂꯩꯔꯣꯏ ꯍꯥꯏꯕꯗꯤ ꯅꯥꯄꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯖꯤꯟꯗꯨꯅ ꯌꯥꯝꯅ ꯃꯪꯅꯁꯨ ꯂꯩꯒꯅꯤ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇꯅ ꯁꯦꯡꯇꯣꯛꯂꯨꯕ ꯇꯧꯗꯅ ꯅꯥꯄꯤꯁꯤꯡꯗꯨ ꯃꯊꯟꯇ ꯀꯪꯖꯔꯒ ꯑꯃꯨꯛ ꯏꯍꯥꯡ ꯍꯥꯡꯅ ꯏꯀꯣꯛ ꯀꯣꯡꯅ ꯑꯃꯨꯛ ꯂꯩꯒꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯏꯁꯣꯡ ꯁꯣꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯤ ꯊꯦꯡꯅꯔꯕꯗꯤ ꯃꯤ ꯑꯗꯣ ꯏꯪꯒꯅꯤ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯏꯀꯣꯛ ꯀꯣꯡꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯗꯨꯅ ꯏꯔꯨꯖꯔꯨꯕ ꯑꯃꯗꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯊꯛꯎꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯣ ꯁꯤꯒꯜꯂꯤꯅꯦꯍꯩ ꯑꯗꯣ ꯄꯨꯈ꯭ꯔꯤ ꯑꯁꯤꯅ ꯈꯔ ꯁꯣꯡꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯆꯪꯂꯨꯕꯅꯤꯅ ꯅꯍꯥꯛ ꯀꯜꯂꯤꯕꯅꯤ ꯑꯗꯣ ꯏꯄꯜ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯤꯕꯅꯣ ꯐꯨꯟꯖꯤꯟꯈꯤꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯁꯤ ꯐꯨꯅꯅꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯈꯨꯜ ꯃꯤꯌꯥꯝ ꯆꯪꯗꯅ ꯂꯩꯕꯥꯛ ꯀꯌꯥ ꯍꯩꯖꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯊꯟꯀꯠꯂꯨ ꯍꯥꯏꯕ ꯁꯨꯌꯥ ꯌꯥꯗꯦ ꯃꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯁꯝꯕꯜ ꯈꯥꯖꯤꯟꯗꯅ ꯑꯃꯗꯤ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ ꯀꯌా ꯇꯧꯈ꯭ꯔꯦ ꯁꯝꯕꯜ ꯈꯥꯖꯤꯜꯂꯝꯂꯕꯁꯨ ꯀꯅꯥꯅꯕꯨ ꯁꯤꯗꯣꯛꯄꯅꯣ ꯈꯪꯗꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯣꯏꯅꯃꯛ ꯄꯨꯡꯇꯦꯛ ꯇꯦꯛꯂꯒ ꯍꯦꯛꯇꯃꯛ ꯂꯩꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯨ ꯇꯜꯂꯛꯇꯅ ꯑꯗꯨꯃꯛ ꯇꯣꯛꯂꯦ ꯃꯥꯅ ꯊꯣꯛꯄ ꯇꯧꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯈꯪꯖꯕꯤ ꯃꯑꯣꯡꯗ ꯊꯝꯂꯤꯕꯁꯤꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯟꯖꯤꯟꯖꯒꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯂꯤꯕꯅꯤ ꯊꯕꯛ ꯑꯗꯨ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯟꯖꯤꯟꯖꯒꯦ ꯑꯗꯨꯗꯤ ꯏꯄꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯁꯒꯣꯜ ꯀꯥꯈꯠꯇꯨꯅ ꯊꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯇꯨꯡ ꯍꯟꯗꯨꯅ ꯑꯍꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯂꯝꯕꯤ ꯑꯗꯣ ꯏꯁꯥꯡ ꯁꯥꯡꯕ ꯒꯣꯂꯥꯏ ꯂꯩꯕ ꯍꯥꯏꯕꯗꯤ ꯆꯨꯊꯦꯛ ꯂꯩꯕ ꯂꯝꯕꯤ ꯅꯠꯇꯦ ꯂꯝꯕꯤ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯑꯗꯨꯗ ꯈꯣꯃꯩ ꯏꯪꯉꯛ ꯉꯛꯅ ꯁꯒꯣꯜ ꯑꯗꯣ ꯈꯥꯝꯃꯒ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕ ꯑꯍꯜꯗꯨ ꯃꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯦꯡꯅꯈꯤꯕꯗꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯑꯍꯜ ꯑꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯀꯣꯛ ꯂꯩꯕꯥꯛ ꯇꯥꯅ ꯈꯨꯔꯨꯝꯖꯔꯝꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯣ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯐꯅꯌꯥꯝ ꯁꯥꯡꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯤ ꯑꯃꯅ ꯍꯤꯞꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝꯁꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ ꯑꯗꯨ ꯐꯥꯎꯕ ꯁꯒꯣꯜ ꯑꯗꯣ ꯂꯦꯞꯇꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯣ ꯈꯥꯝꯂꯒ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯕ ꯍꯅꯧꯁꯤꯡ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯁꯨꯝꯅ ꯈꯣꯃꯩꯅ ꯁꯒꯣꯜ ꯈꯥꯝꯂꯒ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯌꯦꯛꯂꯤꯕ ꯃꯦꯞ ꯑꯗꯨꯗ ꯌꯦꯡꯂꯨꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯣ ꯍꯧꯖꯤꯛꯇꯗ ꯎꯔꯛꯏ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯪꯂꯨꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯈꯩ ꯑꯅꯤ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯃꯗꯣ ꯈꯣꯃꯩꯅ ꯃꯨꯟꯅ ꯌꯦꯡꯍꯧꯗꯕꯗꯒꯤ ꯎꯈꯤꯗꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯅ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯃꯦꯞꯁꯤꯗꯁꯨ ꯌꯥꯎꯔꯤꯗꯅ ꯑꯩꯅ ꯌꯨꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕꯗ ꯆꯠꯇꯨꯅ ꯃꯁꯦ ꯀꯔꯝꯅ ꯇꯧꯕꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯨꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯤ
ꯃꯐꯝ ꯁ꯭ꯋꯥꯏꯗ ꯀꯔꯤꯕꯨ ꯍꯧꯕꯅꯣ? ꯑꯣ, ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯌꯥꯔꯦꯛꯄ ꯌꯥꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯐꯪꯂꯤꯁꯦ꯫ ꯐꯔꯦ, ꯆꯠꯂꯒ ꯈꯪꯕ ꯍꯥꯏꯗꯨꯅꯤ꯫ ꯆꯈꯩ ꯑꯅꯤꯗꯤ ꯆꯤꯡꯗꯦꯁꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯝꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯌꯦꯡꯂꯛꯄꯗꯗꯤ ꯁꯒꯣꯜ ꯑꯗꯣ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯃꯩꯅ "ꯑꯦꯍꯦ, ꯅꯪꯗꯤ ꯋꯥꯗꯅ ꯍꯤꯞꯊꯔꯕ꯭ꯔꯥ? ꯁꯦ ꯍꯧꯒꯠꯂꯨꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯒꯣꯜ ꯑꯗꯨꯗ ꯃꯁꯥ ꯅꯣꯝꯂꯨꯕꯗꯗꯤ ꯁꯒꯣꯜ ꯑꯗꯣ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯆꯞ ꯇꯤꯡꯊꯣꯛꯂꯒ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯈꯣꯝꯃꯩ, ꯀꯣꯛꯆꯥꯎꯕꯤ, ꯐꯨꯡꯀꯥꯏ ꯄꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯨꯏ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯝꯃꯩ ꯄꯥꯈꯠꯄ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯈꯣꯝꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛꯇ ꯅꯥꯟꯊꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯄꯥꯈꯠꯄ ꯑꯃꯗꯤ ꯊꯨꯀꯠꯄꯅ ꯍꯦꯟꯃꯟꯈꯤꯕꯅ ꯈꯣꯝꯃꯩꯅ ꯁꯒꯣꯜ ꯑꯗꯣ ꯁꯤꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯈꯣꯝꯃꯩꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯈꯤꯕꯒꯤ ꯁꯥꯎꯕꯝ ꯐꯪꯕꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯃꯩ ꯏꯉꯛ-ꯉꯛꯅ ꯃꯍꯥꯛꯅ ꯀꯣꯜꯂꯤꯕꯗꯨꯕꯨ ꯁꯒꯣꯜ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯃꯤꯅ ꯁꯤꯡ ꯆꯟꯈꯤꯕꯒꯤ ꯍꯨꯟꯇꯣꯛꯂꯒ ꯊꯅꯝꯕ ꯎ ꯃꯀꯛ ꯑꯄꯠꯄ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯝꯃꯩꯅ ꯀꯔꯤꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤ? ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯝꯃꯩꯅ ꯈꯪꯂꯤ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯦ ꯃꯌꯥꯔ ꯍꯩꯕ ꯑꯃꯗꯤ ꯃꯤꯇ꯭ꯔꯪ ꯇꯧꯐꯝ ꯑꯃꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯇ꯭ꯔꯪ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯤꯅ ꯑꯗꯨꯝꯅ ꯃꯉꯣꯟꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯛꯄ ꯆꯪꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯗꯣ ꯁꯣꯟꯗꯨꯅ ꯅꯥꯟꯊꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯣ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯝꯅ ꯈꯣꯝꯃꯩꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯈꯔ ꯋꯥ ꯅꯣꯛꯈꯤ꯫ ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯈꯣꯝꯃꯩꯅ ꯈꯪꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯝꯃꯩꯗꯣ ꯃꯤ ꯑꯃ ꯍꯤꯞꯄꯒꯤ ꯇꯨꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕ ꯆꯤꯡꯁꯥꯡ ꯑꯗꯨꯒꯤ ꯃꯊꯛ ꯀꯥꯈꯠꯈꯤꯅꯕꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯣ ꯊꯧꯒꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯆꯤꯡꯒꯤ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯂꯩꯗꯨꯅ ꯁꯒꯣꯜ ꯑꯗꯣ ꯑꯁꯨꯝ ꯊꯧꯔꯛꯂꯒ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯊꯧꯗꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯈꯣꯝꯃꯩꯅ ꯌꯦꯡꯊꯔꯛꯄꯗꯗꯤ ꯂꯝꯕꯤ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯝꯃꯤ꯫ ꯉꯍꯥꯛ ꯁꯥꯏꯋꯥꯏꯗꯒꯤ ꯃꯍꯥꯛꯅ ꯊꯧꯒꯠꯂꯛꯄꯗꯨꯗꯤ ꯂꯝꯕꯤ ꯑꯗꯣ ꯀꯣꯏꯅ ꯑꯁꯨꯃꯛ ꯊꯧꯒꯠꯂꯛꯄꯅꯤꯅ ꯊꯣꯏꯅꯕꯨ ꯉꯝꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯊꯧꯗꯒꯗꯧꯔꯤꯕ ꯑꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯝꯈ꯭ꯔꯦ꯫ ꯁꯒꯣꯜ ꯑꯗꯣ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯈꯣꯡ ꯅꯥꯟꯊꯗꯨꯅ ꯊꯔꯣ ꯑꯣꯟꯗꯨꯅ ꯇꯥꯁꯤꯟꯈ꯭ꯔꯕꯗꯤ ꯁꯒꯣꯜ ꯑꯗꯣ ꯁꯤꯕ ꯐꯥꯎꯕ ꯌꯥꯔꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯝꯃꯩꯅ ꯀꯔꯝ ꯇꯧꯁꯤꯒꯦ ꯑꯩꯕꯣ? ꯐꯔꯦ, ꯁꯒꯣꯜ ꯑꯁꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯨꯝꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯝꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯇꯨꯡ ꯍꯜꯂꯒ ꯀꯨꯝꯅꯅꯕ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯪꯒꯟꯗ ꯀꯥꯈꯠꯂꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯍꯥꯏꯔꯤ꯫ ꯈꯣꯝꯃꯩ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯊꯧꯅ ꯌꯦꯡꯅꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯈꯣꯝꯃꯩꯅ ꯐꯔꯦ ꯑꯔꯥꯡꯕꯤ, ꯅꯪꯅ ꯑꯉꯝꯕ ꯆꯥꯡꯗ ꯑꯃ ꯊꯧꯗꯔꯣ, ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯆꯦꯖꯠ ꯄꯥꯏꯗꯨꯅ ꯌꯥꯜꯂꯒꯦ, ꯑꯗꯨꯒ ꯁꯣꯛꯇꯤ ꯁꯣꯛꯅꯒꯨꯝꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯝꯃꯩ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯆꯦꯖꯠ ꯃꯊꯃꯣꯏꯗ ꯈꯨꯔꯨꯝꯖꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ, ꯀꯔꯤꯒꯨꯝꯕ ꯋꯥꯡꯂꯕ ꯉꯝꯂꯕ ꯆꯤꯡꯃꯥꯏ ꯑꯁꯤꯗꯒꯤ ꯑꯩꯅ ꯊꯧꯗꯕꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯅ ꯆꯠꯀꯦ ꯌꯧꯒꯦ ꯈꯜꯂꯤꯕ ꯃꯐꯝ ꯑꯁꯦ ꯁꯣꯏꯗꯅ ꯌꯧꯕ ꯉꯝꯂꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯉꯝꯂꯣꯏꯗꯕ ꯃꯃꯤ ꯎꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯁꯣꯛꯇꯨꯅ ꯅꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯣꯝꯃꯩꯅ ꯋꯥꯁꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯑꯗꯣ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯔꯛꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯗꯔꯛꯂꯤ꯫ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯌꯥꯡꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕꯗꯨ ꯎꯕꯗ ꯈꯣꯝꯃꯩꯗꯤ ꯄꯦꯟꯈ꯭ꯔꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯆꯣꯡꯗꯨꯅ ꯆꯤꯡꯃꯥꯏ ꯑꯗꯨꯒꯤ ꯅꯥꯄꯤ ꯈꯔ ꯍꯧꯕ ꯑꯃꯗꯤ ꯎ ꯃꯆꯥꯁꯤꯡ ꯍꯧꯔꯤꯕ ꯃꯈꯣꯡ ꯁꯤꯊꯔꯣꯏꯗꯕ ꯖꯒꯥ ꯈꯟꯗꯨꯅ ꯆꯤꯡꯆꯦꯞ ꯑꯗꯨꯗ ꯆꯣꯡꯗꯨꯅ ꯊꯧꯗꯔꯛꯄꯗꯨ ꯎꯕꯗ ꯈꯣꯝꯃꯩ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯈꯥꯡꯂꯤ ꯑꯃꯗꯤ ꯅꯨꯡꯁꯤꯅꯁꯨ ꯃꯃꯥꯏ ꯑꯗꯨ ꯊꯥꯡꯖꯤꯟꯗꯨꯅ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯤ꯫ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯗꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯤꯀꯨꯞꯇ ꯆꯤꯡꯒꯤ ꯃꯈꯣꯡ ꯑꯗꯣ ꯆꯤꯡꯈꯣꯡ ꯌꯧꯔꯤ꯫ ꯈꯣꯝꯃꯩ ꯄꯦꯟꯃꯟꯈ꯭ꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯒ ꯁꯒꯣꯜ ꯑꯗꯨꯗ ꯈꯨꯔꯨ ꯂꯩꯇꯥꯅ ꯀꯨꯜꯂꯒ ꯁꯒꯣꯜ ꯑꯗꯨꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯍꯧꯒꯠꯂꯨ ꯈꯣꯝꯃꯩ, ꯅꯪꯒꯤ ꯑꯣꯖꯥ ꯅꯤꯡꯕ ꯑꯃꯗꯤ ꯅꯪꯅ ꯅꯤꯡꯈꯤꯕꯗ ꯍꯣꯡꯗꯕ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯍꯟꯅ ꯊꯥꯒꯠꯂꯤ꯫ ꯁꯒꯣꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯈꯣꯝꯃꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯑꯀꯣꯏꯕꯗꯨꯗ ꯃꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯅꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯤ꯫
ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯁꯦ ꯅꯍꯥꯟꯋꯥꯏ ꯃꯍꯥꯛꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯝꯕꯤ ꯑꯃꯗ ꯇꯥꯔꯒ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕ ꯂꯨꯅ ꯆꯥꯟꯅ ꯌꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏ ꯑꯃ ꯑꯣꯏꯗꯨꯅ ꯊꯝꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯂꯕ ꯁꯒꯣꯜ ꯑꯗꯣ ꯉꯁꯤꯇ ꯃꯤꯔꯣꯜ ꯉꯥꯡꯂꯛꯄꯁꯤꯗ ꯈꯣꯃꯩꯗꯤ ꯉꯛꯄꯗ ꯊꯦꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯃꯤꯔꯣꯜ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯅꯣꯛꯂꯒ ꯏꯇꯥꯎ ꯑꯩꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯁꯒꯣꯜ ꯑꯃ ꯃꯥꯟꯕ꯭ꯔꯅꯤ ꯑꯩ ꯑꯁꯤ ꯈꯣꯌꯨꯝ ꯂꯥꯏꯅ ꯁꯦꯝꯈ꯭ꯔꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯑꯃꯅꯤ ꯑꯩ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗꯒꯤꯁꯨ ꯑꯣꯟꯈ꯭ꯔꯤꯕꯅꯤ ꯅꯍꯥꯛꯅ ꯊꯤꯔꯤꯕ ꯑꯃꯥꯏꯕꯗꯣ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯟꯅꯖꯔꯕ ꯑꯩꯒꯤ ꯑꯣꯖꯥꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨꯁꯨ ꯁꯒꯣꯜ ꯑꯣꯟꯕ ꯉꯝꯍꯟꯕꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯒꯤ ꯑꯩ ꯑꯁꯤ ꯁꯒꯣꯜꯗꯒꯤ ꯍꯟꯗꯣꯛꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯩꯒ ꯀꯣꯛ ꯃꯥꯟꯅꯕ ꯍꯥꯏꯕꯗꯤ ꯕꯨꯙꯤ ꯂꯧꯁꯤꯡ ꯃꯥꯟꯅꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯔꯨꯞ ꯅꯪꯒ ꯊꯦꯡꯅꯕꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯅꯨꯃꯤꯠꯇꯣ ꯑꯩ ꯅꯪꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕ ꯑꯣꯖꯥ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯇꯨꯡꯗ ꯌꯦꯟꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯩꯅ ꯄꯔꯞ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯏꯇꯥꯎ ꯅꯍꯥꯛꯁꯦ ꯌꯥꯝꯅ ꯋꯥꯅ ꯂꯥꯛꯄ ꯑꯩꯅ ꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯟꯅꯗꯤ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯐꯥꯎꯗꯣꯛꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯑꯁꯨꯃꯛ ꯆꯠꯂꯤꯉꯩ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯆꯠꯂꯕꯗꯤ ꯈꯔ ꯊꯨꯅ ꯌꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯣꯟꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯅ ꯍꯥꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯅꯍꯥꯛꯁꯦ ꯋꯥꯅꯒ ꯂꯥꯛꯈꯤꯕꯒ ꯇꯨꯁꯟ ꯈꯣꯠꯆꯟꯕ ꯅꯠꯇ꯭ꯔꯒꯅ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯀꯩꯅꯒ ꯁꯣꯛꯄ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯒꯤ ꯑꯩꯅ ꯑꯣꯜꯂꯤꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯈꯤ ꯑꯗꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗꯒꯤ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯆꯣꯛꯊꯈꯤꯕ ꯑꯃꯗꯤ ꯄꯠꯊꯈꯤꯕ ꯑꯃꯗꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯀꯣꯛ ꯉꯥꯎꯗꯨꯅ ꯇꯨꯁꯟꯈꯤ ꯑꯗꯨꯝꯅ ꯇꯨꯁꯜꯂꯤꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯂꯥꯏꯀꯠꯅꯕꯤꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯀꯜꯂꯛꯈꯤ ꯃꯗꯣ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩ ꯁꯤꯔꯒꯗꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄꯅꯤꯅ ꯑꯩꯅꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯒꯗꯧꯔꯤꯕꯅꯤ ꯑꯣ ꯏꯇꯥꯎ ꯅꯍꯥꯛꯁꯤ ꯑꯃꯥꯏꯕ ꯑꯃꯔꯣ ꯃꯥꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯀꯔꯝꯅ ꯂꯣꯏꯈꯤꯕꯅꯣ ꯏꯇꯥꯎ ꯑꯩꯅ ꯁꯒꯣꯜ ꯑꯣꯟꯕꯗꯒꯤ ꯂꯣꯏꯈꯤꯕꯅꯤ ꯃꯔꯝꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯅꯥ ꯑꯃꯠꯇꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯇꯨ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯑꯩꯒꯤ ꯁꯥꯒꯩ ꯖꯥꯇꯤꯅ ꯀꯥꯏꯗ ꯂꯩꯕꯅꯣ ꯑꯩ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ ꯏꯇꯥꯎ ꯑꯣ ꯐꯔꯦ ꯏꯇꯥꯎ ꯁꯒꯣꯜ ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯍꯟꯖꯤꯟꯍꯟꯒꯅꯤ ꯃꯗꯣ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯑꯁꯤ ꯑꯃꯥꯏꯕ ꯇꯝꯒꯅꯤ ꯏꯇꯥꯎꯅ ꯑꯩꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯅ ꯑꯃꯥꯏꯕ ꯇꯝꯕ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨ ꯑꯩ ꯑꯁꯤ ꯆꯦꯟꯕꯗꯤ ꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯐꯥꯎꯕ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯍꯤꯡ ꯂꯦꯛꯇꯨꯅ ꯂꯩꯊꯣꯛꯂꯁꯤ ꯍꯣꯔꯦꯟ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯀꯅꯥꯁꯨ ꯇꯥꯗ꯭ꯔ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯕꯨ ꯑꯩꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯖꯒꯦ ꯑꯣ ꯏꯇꯥꯎ ꯃꯗꯨꯒꯤ ꯃꯍꯩꯗꯨ ꯀꯔꯤꯒꯤ ꯅꯍꯥꯟꯗꯒꯤ ꯑꯩꯉꯣꯟꯗ ꯈꯪꯍꯟꯗ꯭ꯔꯤꯕꯅꯣ ꯏꯇꯥꯎ ꯑꯩ ꯏꯇꯥꯎꯒꯤ ꯄꯨꯛꯆꯦꯜꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯡ ꯌꯦꯡꯂꯤꯕꯅꯤ ꯏꯇꯥꯎ ꯂꯥꯟꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯏꯇꯥꯎꯅ ꯑꯩꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯒꯤ ꯅꯇꯥꯎ ꯀꯨꯟꯖꯣꯒ ꯂꯣꯏꯅꯗꯨꯅꯇ ꯂꯩꯍꯜꯂꯤꯕꯗꯨꯗꯤ ꯀꯨꯟꯖꯣꯅ ꯇꯧꯕ ꯈꯟꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯉꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯅꯤꯄꯥ ꯑꯃꯈꯛꯅꯤ ꯃꯍꯥꯛꯅ ꯏꯇꯥꯎꯕꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝꯅ ꯈꯟꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯏꯇꯥꯎ ꯅꯍꯥꯛꯀꯤ ꯑꯣꯖꯥ ꯑꯍꯥꯟꯕ ꯑꯣꯏꯔꯤꯕ ꯎꯔꯤꯖꯥꯝꯕꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯂꯥꯏꯔꯤꯛ ꯇꯥꯛꯈꯤꯕꯗꯒꯤꯅꯤ ꯀꯝꯗꯧꯅꯣ ꯏꯇꯥꯎ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯃꯥꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯥꯛꯄ ꯃꯇꯝꯗ ꯏꯇꯥꯎ ꯅꯉꯣꯟꯗꯅ ꯍꯦꯟꯅ ꯇꯥꯛꯈꯤ ꯃꯔꯝꯗꯤ ꯏꯇꯥꯎꯅ ꯍꯦꯟꯅ ꯍꯩꯁꯤꯡꯈꯤꯕꯒꯤꯅꯤ ꯃꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯊꯤꯅ ꯋꯥꯔꯧꯈꯤ ꯃꯍꯥꯛꯅ ꯈꯟꯈꯤ ꯎꯔꯤꯖꯥꯝꯅ ꯇꯝꯕꯤꯕ ꯃꯍꯩ ꯑꯁꯦ ꯑꯩ ꯂꯧꯔꯔꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯗ ꯇꯝꯂꯒ ꯃꯍꯥꯛꯅ ꯊꯥꯖꯅ ꯇꯝꯂꯤꯕ ꯏꯇꯥꯎ ꯈꯣꯃꯩ ꯅꯪꯒꯤ ꯅꯊꯛꯇ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯂꯥꯟꯗꯥꯗꯨꯅ ꯃꯥ ꯑꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯀꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗꯤ ꯎꯔꯤꯖꯥꯝꯕꯁꯨ ꯏꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯨꯟꯖꯣꯅ ꯍꯩ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯨ ꯏꯀꯥꯏꯖꯔꯦꯗꯅ ꯃꯍꯥꯛꯅ ꯍꯩꯇꯦ ꯇꯥꯛꯄꯤꯔꯣꯏ ꯈꯟꯗꯨꯅ ꯂꯥꯏꯊꯣꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯩꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯏꯀꯥꯏꯐꯝ ꯊꯣꯛꯄꯅꯤꯅꯤ ꯏꯇꯥꯎ ꯑꯣ ꯑꯗꯨꯕꯨ ꯏꯇꯥꯎ ꯁꯒꯣꯜ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯏꯀꯥꯏꯕ ꯄꯤꯅꯅꯕꯒꯤ ꯅꯠꯇꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯁꯣꯔ ꯁꯠꯇꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯂꯤꯕꯅꯤ ꯑꯗꯨ ꯅꯠꯇꯅ
ꯅꯨꯡꯁꯤꯔꯕ ꯏꯇꯥꯎ ꯁꯒꯣꯜ ꯅꯪꯒꯤꯁꯨ ꯃꯍꯥꯛꯅ ꯈꯣꯡ ꯊꯨꯗꯦꯛꯂꯤꯕ ꯑꯁꯤꯅꯤ ꯃꯗꯨꯗ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯁꯦꯟꯈꯥꯡ ꯀꯌꯥꯔꯛꯇ ꯑꯋꯥꯕ ꯄꯤꯔꯤ ꯆꯨꯝꯃꯤ ꯏꯇꯥꯎꯅ ꯍꯥꯏꯕ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯛꯂꯒꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒꯗꯤ ꯅꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯇꯥꯏꯅꯔꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯏꯇꯥꯎ ꯀꯨꯏꯅ ꯄꯟꯊꯕꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛ ꯌꯨꯝ ꯃꯤꯖꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯌꯨꯝ ꯃꯤꯖꯧꯈꯤꯕꯗ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯀꯪꯖꯥꯏ ꯐꯨꯖꯥꯏ ꯂꯩꯔꯝꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯇꯥꯎ ꯀꯔꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯒ ꯑꯩꯒꯤꯗꯃꯛ ꯀꯥꯞꯅꯁꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯁꯣꯛꯀꯨꯝꯁꯤ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤꯕꯅꯤ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯇꯧꯔꯛꯂꯕꯗꯤ ꯑꯩꯁꯨ ꯑꯃꯥꯏꯕ ꯈꯣꯝꯃꯩꯅꯤ ꯏꯇꯥꯎ ꯑꯩꯅ ꯃꯍꯥꯛꯄꯨꯁꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯤꯈ꯭ꯔꯕꯗ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯥꯛꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯁꯤꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯅꯍꯥꯛꯅ ꯌꯨꯝꯗ ꯌꯧꯔꯒ ꯃꯈꯣꯏꯕꯨ ꯀꯟꯕꯤꯍꯧꯒꯗꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯁꯥ ꯌꯥꯝꯅ ꯋꯥꯔꯕꯅꯤꯅ ꯄꯣꯊꯥꯅꯔꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯩꯒꯤ ꯑꯉꯝꯕ ꯁꯛꯇꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤꯁꯨ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯅꯨꯡꯄꯥꯛꯊꯛꯀꯤ ꯑꯣꯖꯥ ꯍꯥꯏꯅꯔꯤꯕ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯕꯨ ꯁꯣꯏꯗꯅ ꯊꯤꯟꯕꯤꯔꯒꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯝꯃꯩ ꯑꯃꯗꯤ ꯁꯒꯣꯜ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯨꯟꯖꯨ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯑꯣꯏ ꯅꯪꯒꯤ ꯅꯇꯥꯎ ꯈꯣꯝꯃꯩ ꯍꯥꯏꯔꯤꯕꯗꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯕꯨꯁꯨ ꯃꯩ ꯊꯥꯗꯣꯛꯄꯗ ꯅꯠꯇꯅ ꯑꯩꯒꯤ ꯂꯨꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯃꯥꯕꯨ ꯑꯩꯅ ꯂꯩꯈꯥꯏꯗꯨꯅ ꯑꯋꯥꯕ ꯄꯤꯒꯅꯤ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯁꯨ ꯈꯔ ꯌꯥꯎꯁꯜꯂꯛꯂꯨ ꯁꯦ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯒ ꯋꯥꯡꯕ ꯍꯥꯏꯔꯞ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯁꯥꯒꯗꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯂꯩꯕꯥꯛ ꯑꯁꯤꯅ ꯃꯥꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯤꯇꯝ ꯑꯃ ꯁꯥꯕ ꯏꯇꯥꯎꯗꯤ ꯃꯥꯒꯤ ꯋꯥꯡꯕꯒꯤ ꯆꯥꯡ ꯑꯃꯗꯤ ꯃꯁꯥ ꯆꯥꯎꯕꯒꯤ ꯆꯥꯡ ꯈꯪꯂꯝꯒꯅꯤ ꯑꯗꯨꯅ ꯁꯦ ꯁꯤꯒꯤ ꯆꯩ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯐꯩꯔꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥꯛꯂꯧ ꯑꯣꯏꯗꯨꯅ ꯁꯥꯒꯗꯕꯅꯤ ꯁꯥꯔꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯁꯨ ꯁꯨꯔꯟꯖꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯩꯕꯥꯛ ꯄꯦꯛꯇꯨꯅ ꯈꯣꯝꯃꯩꯒ ꯋꯥꯡꯕ ꯑꯃꯗꯤ ꯃꯁꯥ ꯆꯥꯎꯕ ꯆꯞ ꯃꯥꯟꯅꯕ ꯑꯆꯧꯕ ꯃꯤꯇꯝ ꯑꯃ ꯂꯩꯕꯥꯛꯅ ꯁꯥꯕ ꯍꯧꯔꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯈꯣꯝꯃꯩꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯤꯕꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯇꯝ ꯑꯗꯣ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯗꯨꯕꯨ ꯈꯔ ꯊꯨꯅ ꯀꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯇꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯆꯔꯨ ꯊꯥꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯃꯩꯗꯣ ꯂꯨꯝꯐꯨ ꯁꯥꯍꯜꯂꯒ ꯀꯪꯍꯜꯂꯤ ꯍꯧꯖꯤꯛꯇꯤ ꯃꯤꯇꯝ ꯑꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯆꯣꯠꯇꯤ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯌꯥꯔꯅꯤꯗ ꯃꯤꯇꯝ ꯍꯥꯏꯕꯗꯨꯕꯨ ꯃꯁꯤꯅꯤꯗꯅ ꯀꯪꯕ ꯀꯪꯗꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯆꯣꯠꯂꯤ ꯃꯥꯜꯂꯤ ꯇꯧꯕꯁꯤꯅꯕꯨ ꯍꯦꯟꯅ ꯐꯔꯕꯅꯤ ꯑꯗꯨ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏ ꯃꯁꯤꯒꯤ ꯃꯤꯇꯝꯁꯤꯅꯕꯨ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯉꯁꯤ ꯐꯥꯎꯗ ꯑꯩꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯗꯥꯏꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯕꯗꯤ ꯃꯗꯣ ꯃꯆꯥ ꯑꯣꯏꯅ ꯁꯥꯅꯩ ꯑꯗꯨꯒ ꯏꯇꯥꯎꯒꯤꯅ ꯃꯍꯥꯛꯀꯤ ꯋꯥꯡꯕ ꯆꯥꯎꯕ ꯍꯥꯏꯔꯞ ꯃꯥꯟꯅꯅ ꯁꯥꯔꯤꯕꯁꯤꯕꯨ ꯃꯁꯤꯅ ꯀꯝꯗꯧꯕꯖꯥꯠꯅꯣ ꯃꯁꯤꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯁꯤꯗꯤ ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯈꯤꯕ ꯂꯩꯇꯦ ꯏꯇꯥꯎꯅ ꯑꯩꯉꯣꯟda ꯇꯥꯛꯄꯗ ꯆꯤꯊꯅꯊꯕ ꯈꯔꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯤꯕꯁꯤꯕꯨ ꯏꯇꯥꯎ ꯀꯨꯟꯖꯣ ꯏꯇꯥꯎ ꯇꯞꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯒꯗꯕꯅꯤ ꯑꯩꯅ ꯏꯇꯥꯎꯕꯨ ꯊꯥꯖꯩ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯏꯇꯥꯎꯒꯤꯗꯃꯛꯇ ꯂꯦꯞꯀꯅꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯥꯏꯕꯁꯤ ꯇꯝꯕꯒꯗꯤ ꯍꯩꯔꯣꯏ ꯇꯞꯅ ꯑꯁꯨꯝ ꯍꯩꯔꯛꯀꯗꯕꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ ꯉꯁꯤ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕ ꯇꯥꯛꯀꯗꯧꯔꯤꯕꯁꯤ ꯃꯁꯤ ꯃꯨꯟꯅ ꯈꯪꯍꯧꯔꯣ ꯃꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯁꯥꯊꯤꯕ ꯊꯕꯛ ꯑꯃꯅꯤ ꯃꯁꯤꯅ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛ ꯑꯁꯦ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯏꯇꯥꯎ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕꯒꯤ ꯋꯥꯐꯝꯂꯥ ꯃꯥꯅꯤ ꯏꯇꯥꯎ ꯉꯁꯤ ꯃꯍꯥꯛ ꯂꯣꯏꯁꯤꯜꯂꯒꯦ ꯏꯇꯥꯎ ꯑꯗꯨꯗ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯅꯇꯥꯎꯅꯤꯅ ꯅꯨꯡꯁꯤꯔꯛꯂꯤꯕꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯃꯍꯥꯛꯄꯨ ꯄꯠ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤ ꯃꯉꯣꯟꯗ ꯊꯥꯖꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯆꯥꯡ ꯌꯦꯡꯅꯤꯡꯕ ꯑꯗꯨꯒꯤꯔꯥ ꯐꯔꯦ
ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯍꯥꯛ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯥꯛꯅꯗꯕꯗꯤ ꯌꯥꯔꯔꯣꯏ ꯐꯔꯦ ꯑꯩꯈꯣꯏ ꯑꯅꯤꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯂꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡ ꯊꯥꯕꯜ ꯐꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯤꯇꯝ ꯑꯁꯤꯗ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯗꯨ ꯑꯩ ꯏꯃꯨꯡꯗ ꯍꯥꯏꯔꯒꯦ ꯃꯄꯥꯟꯗ ꯁꯨꯝ ꯊꯅꯝꯂꯤꯕꯁꯤꯕꯨ ꯌꯥꯒꯗ꯭ꯔꯣ ꯏꯇꯥꯎ ꯌꯥꯒꯅꯤ ꯀꯩꯁꯨ ꯇꯧꯔꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯨꯔꯟꯗꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯇꯥꯎꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯁꯒꯣꯜ ꯅꯨꯃꯤꯠꯁꯤ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ ꯏꯕꯥꯅꯤꯕꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕꯒ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯣꯔꯤꯕ꯭ꯔꯣ ꯏꯇꯥꯎ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯕ ꯇꯥꯕꯅꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯍꯥꯏꯕꯁꯤꯅꯗꯤ ꯃꯤꯆꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯣ ꯀꯅꯥ ꯑꯃꯠꯇꯅ ꯎꯔꯔꯣꯏꯗꯣ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯅ ꯎꯈꯤ ꯂꯥꯛꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯕꯨ ꯃꯈꯣꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯃꯇꯝ ꯉꯥꯏꯔꯤꯕꯁꯤ ꯑꯣ ꯐꯔꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯉꯥꯏꯔꯒꯦ ꯇꯧꯕꯇꯕꯨ ꯃꯔꯛ ꯑꯁꯤꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ ꯑꯩꯅ ꯊꯋꯥꯏ ꯋꯥꯖꯔꯤꯕ ꯏꯇꯥꯎ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯒꯅꯨ ꯑꯩꯅ ꯏꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯇꯥꯎꯁꯨ ꯄꯪꯍꯩ ꯍꯩꯇꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃꯅ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯒꯗꯕ ꯅꯠꯇꯦꯗ ꯏꯇꯥꯎ ꯍꯣꯏ ꯆꯨꯝꯃꯤ ꯏꯇꯥꯎ ꯇꯧꯕꯇꯕꯨ ꯑꯃꯥꯏꯕ ꯀꯨꯟꯖꯣ ꯍꯥꯏꯔꯤꯕꯁꯤ ꯃꯕꯨꯛꯆꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯍꯥꯛꯀ ꯑꯩꯒ ꯑꯉꯥꯡ ꯄꯤꯁꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯛ ꯂꯨꯅ ꯇꯤꯟꯅꯔꯛꯂꯒ ꯀꯩꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯦꯛꯅꯕꯒꯨꯝꯅ ꯈꯖꯤꯛ ꯈꯖꯤꯛ ꯈꯟꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯒ ꯑꯩꯒꯁꯦ ꯇꯁꯦꯡꯅ ꯌꯦꯛꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯊꯥꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩ ꯆꯦꯛꯁꯤꯟꯅ ꯂꯩꯇꯕꯗꯤ ꯌꯥꯗꯕꯅꯤ ꯑꯩ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯀꯦ ꯏꯇꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯌꯥꯝꯅ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯇꯨꯅ ꯀꯨꯝꯊꯔꯛꯏ ꯍꯥꯏꯔꯤꯕ ꯃꯁꯥ ꯑꯁꯤꯒꯤ ꯃꯅꯥ ꯈꯔ ꯈꯛꯇꯃꯛ ꯃꯍꯥꯛꯅ ꯄꯥꯜꯍꯜꯂꯒ ꯑꯇꯩ ꯃꯅꯥꯁꯤꯡꯗꯤ ꯂꯣꯏꯅꯃꯛ ꯍꯤꯗꯣꯛꯈ꯭ꯔꯤ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯇꯥꯁꯜꯂꯛꯄꯒꯤ ꯃꯝꯁꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗꯨꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯦꯜꯂꯛꯂꯤꯕ ꯎꯒꯤ ꯎꯁꯥ ꯑꯗꯨꯕꯨ ꯌꯨꯡꯂꯤ ꯎꯁꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯥꯏꯕꯗꯤ ꯎꯁꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤꯅ ꯀꯥꯞ ꯑꯃ ꯍꯟꯗꯣꯛꯂꯒ ꯑꯀꯣꯏꯕꯗꯣ ꯖꯒꯣꯔ ꯑꯃ ꯌꯦꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯖꯒꯣꯔ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯖꯒꯣꯔ ꯑꯗꯨꯒꯤ ꯃꯌꯥꯏꯗꯨꯃꯛꯇꯗ ꯎꯁꯥ ꯑꯗꯨ ꯌꯨꯡꯂꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯎꯁꯥ ꯑꯗꯨꯗ ꯁꯨ ꯍꯥꯏꯗꯨꯅ ꯀꯥꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯎꯁꯥ ꯑꯗꯣ ꯐꯔ ꯍꯥꯏꯗꯨꯅ ꯅꯣꯝꯂꯛꯂꯤ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯇꯅ ꯎꯅꯥꯗꯣ ꯂꯤꯡꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯂꯩ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯃꯍꯥꯛ ꯑꯋꯥ ꯍꯤꯖꯣꯡ ꯈꯔ ꯂꯥꯡꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯉꯁꯤꯗꯤ ꯑꯩ ꯑꯁꯤ ꯑꯋꯥ ꯍꯤꯖꯣꯡ ꯈꯔꯗꯤ ꯂꯥꯡꯒꯗꯧꯔꯤꯗ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯑꯔꯥꯏꯕ ꯊꯕꯛꯇꯤ ꯑꯣꯏꯔꯝꯂꯔꯣꯏ ꯉꯔꯥꯡ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯅ ꯑꯋꯥꯕ ꯑꯔꯨꯕ ꯊꯕꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯁꯤꯟꯅꯔꯛꯀꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯆꯥꯎꯔꯥꯛꯅ ꯑꯃꯨꯛꯇꯪꯕꯨ ꯌꯦꯡꯈꯤꯒꯦ ꯃꯐꯝ ꯁ꯭ꯋꯥꯏꯗ ꯏꯁꯤꯡ ꯂꯩꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯗꯨꯕꯨ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯏꯁꯤꯡ ꯂꯩꯕ ꯎꯗꯦꯅ ꯇꯧꯔꯤꯁꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯅ ꯃꯨꯔꯨꯝ ꯁꯣꯟꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯒꯅꯣ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯍꯟꯗꯣꯛꯄꯗ ꯂꯩꯔꯤꯕ ꯂꯧꯄꯥꯛꯁꯤꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯏꯁꯤꯡ ꯂꯩꯔꯝꯒꯅꯤ ꯆꯤꯡꯊꯛ ꯆꯤꯡꯐꯥꯏ ꯑꯁꯤꯗ ꯈꯔ ꯀꯥꯈꯠꯂꯒ ꯀꯗꯥꯏꯗ ꯏꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯂꯩꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯂꯒ ꯂꯣꯏꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯏꯁꯤꯡ ꯌꯥꯎꯗ꯭ꯔꯕꯗꯤ ꯂꯥꯏ ꯑꯁꯦ ꯌꯦꯡꯕ ꯌꯥꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯣ ꯆꯤꯡꯃꯥꯏ ꯀꯥꯈꯠꯇꯨꯅ ꯑꯋꯥꯡꯕ ꯎ ꯑꯃ ꯀꯥꯈꯠꯇꯨꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯎꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯗꯨ ꯇꯥꯟꯅ ꯊꯧꯈ꯭ꯔꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯅ ꯏꯁꯤꯡ ꯄꯥꯝꯂꯤꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗ ꯈꯣꯃꯩꯅ ꯄꯥꯛꯊꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯂꯧꯄꯥꯛ ꯑꯁꯤꯒꯤ ꯏꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯂꯨꯅ ꯐꯖꯈ꯭ꯔꯦꯗ ꯀꯔꯤꯒꯨꯝꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯕꯗ ꯇꯥꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯒꯤ ꯏꯉꯛ ꯑꯁꯤ ꯌꯥꯎꯗꯕꯤꯗ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ
ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯐꯔꯦ ꯑꯩꯒꯤꯁꯨ ꯑꯩꯅ ꯍꯩꯖꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯦ ꯉꯍꯥꯟꯋꯥꯏ ꯃꯊꯪ ꯑꯩꯅ ꯁꯤꯖꯤꯟꯅꯔꯛꯄꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯃꯗꯤ ꯑꯩꯒꯤ ꯏꯇꯥꯎꯃꯛꯅꯤ ꯈꯜꯂꯒ ꯈꯥꯛꯇꯨꯅ ꯁꯤꯖꯤꯟꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕꯗ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯑꯩꯅꯁꯨ ꯃꯍꯥꯛꯄꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏꯗꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯏꯁꯤꯡ ꯑꯗꯨꯗ ꯅꯣꯟꯊꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯣꯞ ꯊꯥꯔꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯃꯆꯦꯠ ꯁꯦꯒꯥꯏꯕꯒꯨꯝ ꯃꯆꯦꯠ ꯍꯥꯏꯕꯗꯤ ꯃꯇꯠ ꯇꯠꯇꯨꯅ ꯇꯥꯕꯒꯤ ꯁꯛꯇꯝ ꯃꯍꯥꯛꯅ ꯎꯔꯤ ꯃꯀꯣꯛ ꯃꯈꯣꯡ ꯃꯉꯛ ꯃꯊꯪ ꯃꯇꯠ ꯇꯠꯇꯨꯅ ꯂꯩꯃꯥꯏꯗ ꯁꯣꯏꯖꯥꯏꯅꯅ ꯇꯥꯕꯗꯨ ꯎꯔꯒ ꯈꯣꯃꯩ ꯏꯁꯤꯡꯗꯨꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯂꯦꯞꯈꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯣ ꯏꯇꯥꯎ ꯂꯥꯏꯖꯤ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯁꯛꯇꯝ ꯑꯃꯗ ꯇꯥꯔꯤ ꯏꯇꯥꯎ ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯇꯥꯎ ꯑꯩꯒꯤ ꯉꯛ ꯑꯩꯒꯤ ꯈꯨꯠ ꯑꯩꯒꯤ ꯈꯣꯡ ꯑꯩꯒꯤ ꯈ꯭ꯋꯥꯡ ꯄꯨꯝꯅꯃꯛ ꯃꯆꯣꯏ ꯃꯇꯠ ꯇꯠꯇꯨꯅ ꯆꯩꯈꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤ ꯑꯀꯣꯏꯕꯗ ꯃꯩꯅ ꯄꯔꯂꯣꯏꯒꯨꯝ ꯆꯥꯛꯏꯗ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯍꯥꯛ ꯑꯁꯦ ꯁꯣꯏꯗꯅ ꯌꯥꯏꯕꯤ ꯃꯥꯡꯅꯅꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯛꯂꯒꯅꯤ ꯃꯗꯣ ꯉꯥꯛꯊꯣꯛꯆꯅꯅꯕ ꯏꯇꯥꯎꯅ ꯎꯄꯥꯏ ꯑꯃ ꯇꯧꯒꯗꯕꯅꯤ ꯀꯔꯤ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯈꯣꯃꯩ ꯋꯥꯈꯜ ꯈꯟꯅ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯨrum ꯁꯣꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯀꯔꯤꯒꯤ ꯅꯁꯥꯗꯨ ꯄꯪꯁꯤꯜꯂꯤꯕꯅꯣꯅꯦ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪꯅ ꯂꯩꯒꯗꯧꯔꯤꯕ ꯖꯒꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯅꯍꯥꯛꯅ ꯅꯨꯡꯗꯨꯝ ꯃꯆꯥ ꯈꯔ ꯈꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯊꯪ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯃꯐꯝ ꯁꯦꯝꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯂꯩꯊꯛ ꯂꯩꯈꯥ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯈꯥꯖꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯀꯅꯥꯅꯁꯨ ꯃꯟꯇ꯭ꯔ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯅꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯄ ꯉꯝꯃꯔꯣꯏ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯦ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯪꯒꯤ ꯅꯐꯝꯗ ꯆꯪꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯟꯗꯨꯅ ꯃꯈꯣꯏꯗ ꯆꯠꯈꯤꯒꯗꯧꯔꯤꯕꯅꯤ ꯀꯅꯥꯅ ꯈꯪꯕ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯇꯥꯎ ꯑꯗꯣ ꯃꯉꯛ ꯇꯠꯇꯨꯅ ꯁꯤꯕꯁꯨ ꯆꯨꯝꯃꯤ ꯑꯩ ꯅꯤꯡꯁꯤꯡꯉꯛꯑꯦ ꯀꯅꯥꯒꯨꯝꯕꯅ ꯑꯀꯟꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯣꯖꯥ ꯎꯔꯤꯆꯥꯝꯕꯅ ꯀꯌꯥꯔꯛ ꯍꯟꯅ ꯇꯥꯛꯈ꯭ꯔꯕꯅꯤ ꯀꯤꯃꯟꯕ ꯑꯃꯗꯤ ꯄꯥꯈꯠꯈꯤꯕꯅ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯆꯣꯏꯈꯤꯗ ꯃꯥꯅꯤ ꯏꯇꯥꯎ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕꯁꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯀꯥꯎꯊꯣꯛꯈꯤꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕ ꯉꯝꯂꯕꯗꯤ ꯈꯨꯗꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕꯁꯤ ꯊꯣꯛꯂꯝꯂꯣꯏ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯃꯥꯡꯕꯒꯤꯅꯤꯅꯤ ꯏꯇꯥꯎ ꯈꯨꯗꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯤꯕꯁꯦ ꯏꯇꯥꯎ ꯁꯒꯣꯜ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯐꯔꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯏꯕꯥꯅꯤꯅ ꯁꯨꯝ ꯂꯩꯕꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯃꯔꯝꯗꯤ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯈꯨꯟ ꯇꯥꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯇꯣꯞꯄ ꯆꯤꯡ ꯑꯃꯗ ꯆꯪꯂꯕꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯑꯁꯣꯝ ꯊꯪꯕ ꯋꯥꯡꯃ ꯂꯥꯟꯅꯅꯕ ꯆꯠꯂꯁꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯃꯌꯥꯏꯗ ꯑꯩꯈꯣꯏ ꯑꯍꯤꯡ ꯂꯦꯛꯂꯁꯤ ꯏꯇꯥꯎ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯜꯂꯨ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯥꯛꯂꯕꯅꯤ ꯈꯨꯜ ꯑꯃ ꯌꯧꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨ ꯌꯧꯈ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯆꯥꯕ ꯌꯥꯗꯦ ꯊꯛꯄ ꯌꯥꯗꯦ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯗꯨ ꯏꯇꯥꯎ ꯀꯥꯎꯒꯅꯨꯀꯣ ꯑꯩ ꯀꯥꯎꯗꯦ ꯏꯇꯥꯎ ꯑꯗꯨꯅ ꯏꯇꯥꯎ ꯈꯨꯜ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯀꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯈꯔꯁꯨ ꯍꯦꯛꯆꯤꯟꯗꯨꯅ ꯄꯨꯈꯤꯅꯕ ꯇꯧꯁꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯀꯔꯤ ꯎꯍꯩ ꯋꯥꯍꯩ ꯍꯧꯕꯒꯦ ꯍꯥꯏꯕꯗꯣ ꯏꯇꯥꯎꯅ ꯈꯔ ꯌꯦꯡꯕꯤꯔꯛꯂꯣ ꯑꯗꯨꯒ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯂꯦꯡꯗꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯅ ꯆꯤꯡ ꯑꯁꯤꯒꯤ ꯋꯥꯡꯃ ꯂꯥꯟꯕ ꯑꯃꯗꯤ ꯆꯤꯡꯒꯤ ꯆꯤꯡꯉꯥꯏꯗ ꯑꯍꯤꯡ ꯂꯦꯛꯀꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯁꯦ ꯆꯞ ꯆꯥꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯏꯕꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯇ ꯂꯥꯛꯄ ꯑꯃꯗꯤ ꯆꯠꯈꯤꯕ ꯑꯃꯗꯤ ꯃꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯃꯇ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯣꯡꯂꯤ ꯂꯝꯕꯤ ꯑꯣꯏꯅ ꯂꯩꯇꯕ ꯃꯥꯜꯂꯤ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯇꯥꯛꯂꯕꯅꯤ ꯏꯇꯥꯎ ꯆꯨꯝꯃꯦ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯁꯒꯣꯜ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ ꯑꯩ ꯍꯩ ꯔꯥ ꯈꯔ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯑꯁꯣꯝꯗ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯀꯔꯤꯕꯨ ꯍꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯤꯡꯉꯥꯏ ꯑꯗꯣꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯍꯤꯐꯝ ꯇꯨꯝꯐꯝ ꯑꯣꯏꯅꯅꯕ ꯖꯒꯥ ꯈꯔ ꯃꯍꯥꯛꯅ ꯃꯆꯤꯟꯅ ꯆꯤꯛꯇꯨꯅ ꯃꯈꯣꯡꯅ ꯍꯣꯒꯥꯏꯗꯨꯅ ꯇꯦꯝꯊꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯈꯣꯃꯩꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯐꯣꯏ ꯈꯔ ꯄꯨꯗꯨꯅ ꯂꯥꯛꯂꯤ
asumna lafoi komla khara purga lalo matungda mahaki sagol aduki manaka thammi matamada matau sagolna to thirabadi karigi phangloi phangledana se atoi taw nahang hore lai khorumudru mafam masi aina sengdok mafam masi da yaradre yung asumna harga yenghalakpada khomaido harawbana loiri mafam mase sap sari itawna su phajana ningthina temthok piramle hore mafam masita aina phamlaga lai tainara ko matamda itawna su angama mateng pangbiyu haiduna khomeina hairi wafam madu tarabada magi matau sagol aduna hoi ai sodana mateng pangani haiduna wasaknari masigi matung numititta matam tasin kibana umam mamle adubu laibak phabana matamdo thabal ningthina ngali matam aduta khomeina mahakki masada kanagumba amatagi hikap tengkap sangdana bagidamata thaudu num mari chuthek mari da thamla matungda mayai de mahangal leiraga leiwa mantra kaya sonduna chakhai kaya amasu singladuna mahak ase masang thokjana ba yamna kan sem sari a somdana kamdori suranjoi amati kunjo makhoi anisu horen ahing tawudori ba thabak asida sangadaba polam cheram punamak mangol da sem sadun langli adumna sem saba pungloi loisellaklabada ikhang khangawdana kunjo amati suranjoi makhoi anina saduna thamliba khomaigi masani khanduna thamliba mitam adwa kanagumba amana kaurakpagum kunjo haiduna kauri mitam adumna mitam aduna kunjo haina kaurakpaduta kunjo khangprek khangduna itaw suranjoi karana hujik aibu kaukhibudubo mitam leriba somdaginine suranjoi yamna harawna itaw aina ngasai sakhibadu mahai jali nangi nataw khomaido mitam masida changba hawraklabani horen aikhoina tawa thabakta mahak soidan awawa nangadoribani mase aigi achoba mai pakpamani punsida siguma thabaksa amukka tawjri khanglabasu itaw hojik karoklibadu mitam masinine mitam masi maron thoklaba maron thokpana te itaw thawai changba hawraklabani phare aikhoina katkadaba polam cheram punamak semba saba loiraklabanina aikhoi su mitam masigi makhong changchinduna mahakpu sengtoksi aito sengdokpa haibadi kaino sengdokpa haibadi magi masada una tasinba natragana karigumba phatta hodi taiba adugumba leiramlabadi todo yawba yadi taithokadaban adugai taw magi masada setpa yaba lana saba furit khungau thongadoribani aduna ibani lasu hek lugadoribani adu werabadi ngasai ngalingade heupu yadabroi taw yade numit ke mangan uba yadaba thabak ni taw fare silasilo asumna hairaga kunjo abadi suranjoi la hek luraga makhoigi sumang masida thamliba khomaigi mitam aduda sedanaba lidanaba la aduna furit khungau yamna kanna payana tu duna semli kunjodi suranjoi tawribaduta haifet pateng pangbagi wani adubu mapunguna tawribadi suranjoi mahaki yum mai thadokhiba amadi luraba pochai kaya amak mata thohankhiba adutta masa ado khoirang khosawnori masidagidi suranjoina itaw hojikti thabak punamak loirabanina ahingi matam oirapa ngairasi ibani mangol asida phamlega wari watai sadura leisi itaw khomaina nangonda kari thabak torokhiba leibage itaw mahangna ingona torokhiba thabak haibabu lura lewa mantra kaya thajilakdibani madratana mahangna aigi nubibu kihan khanganbadagi aibu thadoklaga su chalan khredana itaw gi loina bi kainaraba kainare itaw adu kai taw ai re itaw da khangba malai kai no itaw kunjo hekta ba hayu mara aingonda nongma pat amagi maramda tai hari pa pat asigi manungda thaina ning thauna lan chatpa matamda yam khrabasna lupa mayab ama hi da hapaga pui hai lan jenbada hari ba hi ado pat aduta lupki hai aduna yamlaba sana lupa singdu lawrusi haiduna nongma ma gai ka chamine maruda aina sana lupa singdo mangonda phanghaningdabadagi sauning man khraduna nong kauthaki amadi ma kai thabak aduda ayat pa kaya piki hariba numi aduda mahaga sa ingonda yamna sauki amadi aingonda phawba khut thakibani adagi matungdagidi ma gai se jumlomda yamna sauna halaki aduda kaidawraba itaw kunjo aduda itaw hariba pat adugi manungda leiriba sana lupa singdu itaw di lokka pangam boidro
ꯑꯩꯁꯨ ꯄꯥꯠ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯂꯕꯅꯤ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯂꯥꯛꯂꯝꯂꯕ꯭ꯔꯥ ꯑꯗꯨꯗ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯂꯧꯈꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯋꯥꯔꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕꯧ ꯅꯠꯇ꯭ꯔꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯂꯤꯗꯕ ꯌꯥꯗꯦ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯔꯤ ꯄꯨꯔꯤ ꯄꯟꯗꯨꯅ ꯂꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯀꯅꯥꯗ ꯍꯪꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯁꯦ ꯂꯦꯜꯂꯤꯕꯅꯤ ꯏꯇꯥꯎ ꯑꯣ ꯏꯇꯥꯎ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯈꯨꯔꯥ ꯑꯃ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯈꯨꯔꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯎꯔꯤꯖꯥꯝꯕ ꯀꯧꯏ ꯀꯔꯤ ꯎꯔꯤꯖꯥꯝꯕ ꯑꯧ ꯏꯇꯥꯎ ꯍꯥꯟꯅ ꯈꯪꯕꯤꯕ꯭ꯔꯣ ꯈꯪꯉꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯒ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯅꯤ ꯑꯣ ꯃꯃꯥꯟꯅꯕꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯃꯃꯥꯟꯅꯕ ꯅꯠꯇꯦꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯈꯔ ꯍꯜꯂꯕꯁꯨ ꯃꯃꯥꯟꯅꯕꯗꯧꯅ ꯂꯣꯏꯅꯔꯝꯂꯤꯕꯅꯤ ꯑꯣ ꯑꯗꯨ ꯏꯇꯥꯎ ꯎꯔꯤꯖꯥꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯁꯤꯅ ꯈꯣꯃꯩꯁꯦ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯑꯣ ꯎꯔꯤꯖꯥꯝꯕꯅ ꯈꯣꯃꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯏꯇꯥꯎ ꯀꯩꯗꯧꯔꯕꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯐꯔꯦꯁꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯃꯨꯠ ꯇꯥꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯅꯇꯥꯎ ꯈꯣꯃꯩꯁꯦ ꯑꯩꯅ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯒꯦ ꯉꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯌꯥꯏꯕꯤ ꯂꯧꯒꯅꯤ ꯀꯔꯤꯒꯨꯝꯕꯗ ꯉꯝꯗ꯭ꯔꯒꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃꯗꯤ ꯇꯧꯔꯒꯅꯤ ꯐꯔꯦ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯁꯤ ꯊꯦꯡꯖꯤꯜꯂꯛꯂꯤ ꯊꯕꯛ ꯍꯧꯅꯕ ꯇꯧꯔꯁꯤ ꯊꯕꯛ ꯍꯧꯔꯤꯉꯩꯗ ꯑꯗꯨꯃꯛ ꯊꯦꯡꯖꯤꯟꯖꯈ꯭ꯔꯗꯕꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯁꯨꯔꯟꯖꯣꯏ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯅꯤ ꯈꯣꯃꯩꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯔꯤꯕ ꯐꯨꯔꯤꯠ ꯈꯨꯡꯒꯥꯎꯁꯤꯡ ꯑꯗꯣ ꯂꯤꯁꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯃꯗꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯑꯖꯥ ꯄꯨꯖꯥ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯁꯣꯜꯂꯤꯉꯩ ꯁꯣꯝꯗꯅ ꯈꯣꯃꯩꯁꯨ ꯉꯁꯥꯏꯗꯒꯤ ꯅꯨꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯝꯗꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯈꯣꯃꯩꯗꯣ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯐꯥꯎꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯃꯈꯣꯏ ꯊꯕꯛ ꯍꯧꯔꯛꯂꯦꯗꯅ ꯑꯗꯨꯗꯤ ꯑꯩꯒꯤꯁꯨ ꯊꯕꯛ ꯍꯧꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯊꯝꯃꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯈꯔ ꯈꯣꯝꯒꯠꯂꯛꯏ ꯑꯗꯨꯝꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜꯁꯤꯡ ꯑꯗꯣ ꯈꯣꯝꯒꯠꯂꯒ ꯅꯨꯡ ꯃꯔꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯆꯨꯊꯦꯛꯄꯩꯗ ꯉꯁꯥꯏ ꯊꯝꯈꯤꯕ ꯅꯨꯡ ꯑꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛ ꯆꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯆꯥꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯃꯩ ꯑꯗꯨꯅ ꯉꯥꯜꯂꯤꯕ ꯊꯥꯖ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯈꯤꯕꯒ ꯑꯁꯣꯝꯗ ꯁꯨꯔꯟꯖꯣꯏ ꯑꯃꯗꯤ ꯀꯨꯟꯖꯣ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯑꯌꯦꯠꯄ ꯑꯀꯥꯏꯕ ꯈꯒ ꯄꯤꯕ ꯍꯧꯔꯛꯂꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ ꯑꯗꯨꯝꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄ ꯑꯗꯨꯗ ꯀꯨꯟꯖꯣ ꯑꯃꯗꯤ ꯁꯨꯔꯟꯖꯣꯏꯅ ꯁꯥꯈꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯊꯣꯟꯕꯤꯔꯤꯕ ꯂꯥꯅ ꯁꯥꯕ ꯐꯨꯔꯤꯠ ꯑꯃꯗꯤ ꯈꯣꯡꯒꯥꯎ ꯑꯗꯣ ꯍꯨꯝꯗꯣꯛꯄ ꯍꯧꯔꯛꯂꯤ ꯁꯦꯒꯥꯏꯕ ꯍꯧꯔꯛꯂꯤ ꯑꯗꯨꯃ ꯇꯧꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯏꯇꯥꯎ ꯅꯨꯡꯁꯤꯠ ꯑꯁꯤ ꯑꯩ ꯐꯥꯖꯧꯔꯥ ꯏꯇꯥꯎ ꯑꯃꯨꯛꯇ ꯐꯥꯔꯛꯎ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯗꯨꯛꯁꯤꯡ ꯑꯁꯤ ꯃꯔꯥꯡ ꯑꯃꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯈꯣꯃꯩꯗ ꯁꯦꯠꯂꯤꯕ ꯏꯜꯂꯤꯕ ꯃꯍꯥꯛꯀꯤ ꯃꯥꯒꯤ ꯐꯤꯖꯣꯜ ꯑꯁꯤꯁꯨ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯛꯂꯦ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯀꯨꯟꯖꯣꯅ ꯅꯨꯡꯁꯤꯠ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯐꯥꯈꯤ ꯑꯗꯨꯕꯨ ꯈꯔ ꯋꯥꯅ ꯊꯣꯛꯈꯤ ꯈꯣꯃꯩꯅ ꯐꯩ ꯅꯪꯅ ꯅꯨꯡꯁꯤꯠ ꯐꯥꯔꯕꯁꯨ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ मुरुम लेवा खर सोलर मतुंगदा ngalliba thajana yengtuna mahakna khurumjarba matungda mahakki manakta leiriba nungjring singado tha leiriba atongge maikaida saikhi adumna hek mahana saithokhibaga mahana saithokhiba nungjring singdo marik maital ki batogumna paikhi aduga mphang khangdana mangkhri aduma tawkhibado manakta leiriba khomai ki matau sagol aduna uri madu ubada sagol aduna mahakna hayum sidaba haidna solaga mahak kulam badagi phuk hogli aduga thajarom ta yingli matam aduda thajado amuba lechin marakta kabak kabak lolambado ahang malang amada laikre lechin nong phai thanglamba puna magjara jara haidokhi madu ubada sagol lato karino ngasi tawdori basibo angakpa phangdaba lanphama mo oigadori bra haiduna mahak su wakhal khalli asomdura kamdori kunjo amadi surunjoi makoi anina tawriba thabakado parap tawduna makoi ki manakta lariba mitam aduta fajaraba lei pareng ama huknabagi damakti sem sari karigomba lei pareng ase mitam aduta he hukjan khibaga khomai
ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯑꯃ ꯃꯉꯛꯁꯝꯗ ꯌꯥꯟꯊꯔꯛꯄꯒꯨꯝ ꯃꯍꯥꯛ ꯎꯞ꯭ꯔꯥ ꯎꯞꯁꯟꯗꯨꯅ ꯇꯥꯈꯤꯕꯗꯒꯤ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯏꯇꯥꯎ ꯁꯨꯔꯟꯖꯣꯏ ꯅꯍꯥꯛꯅ ꯂꯩ ꯄꯔꯦꯡ ꯑꯁꯤꯕꯨ ꯃꯤꯇꯝ ꯑꯁꯤꯗ ꯍꯨꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤꯅꯤ ꯏꯇꯥꯎ ꯀꯨꯟꯖꯣ ꯃꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯂꯩ ꯅꯠꯇꯦ ꯃꯁꯤ ꯍꯦꯛ ꯍꯨꯛꯄꯒ ꯃꯤꯇꯝ ꯑꯁꯦ ꯐꯝꯊꯈꯤꯗꯧꯔꯤꯕꯅꯤ ꯌꯦꯡꯉꯨ ꯑꯩ ꯇꯧꯈꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩ ꯑꯗꯣ ꯍꯦꯛ ꯄꯥꯏꯈꯠꯂꯛꯄꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯁꯥꯏ ꯈꯣꯃꯩꯅ ꯂꯪꯈꯤꯕ ꯅꯨꯡꯖ꯭ꯔꯤꯡꯁꯤꯡ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯌꯧꯔꯛꯈ꯭ꯔꯦ इखंग खंगौदना मैरिक सिंग अदुना मखोई गी मथक्ता हाइथरकपदा मखोई अनिदो यामना कन्न साखी अमदि मैरिक सिंग अदुना थोमबदा मखोई अदो तसेंगना अकनबा चाइना फंगबदगी मफम मुदाइदा मनंगन थेक्तोक्तुना अमदि मसा तासिंदुना फरंग फरंग सोंगदुना असाब खांखी मखोंग सिंग असुनसु मैतांदा नेपगुम यामना कन्न साबदगी फरंग फरंग सोंखी मतम अदुदा सुरंजोइना इया लाक्सैदा खंगरिदो ngasidi असुमना हारगा इमुंग चंखरगा महांगना खांग मा पुथोरकले हारिबा खांग अदुदा महांगना मदाक अदगे तारिबा ngसंग संगांग मैरिक ओइना लेदिबा सिंग अदो खोमैना थरकपा नुंजिंग सिंग अदो हौजिकति महाक कि लेवा मंत्र सिजिनदुना अकनबा नोंगलै नुंसित अमा सेमख्रै नोंगलै नुंसित अदुना लोइनमक हुमगतखिदुना हौजिकति मैताल सिंग अदो खांग अदुदा पुलप तासिनखि मदुगी मतुंगदा सुरंजोइना इताउ कुंजो खांग असिदा यावरिबा मैताल सिंग असि मितम मसिगि मकोकता हैथरो अदुम हाइरकपदा कुंजो प्रप संगसिललक्तुना खांग अदुदि जावरिबा मरिक मरिक मैतानगी मकुम सिंग अदो खोमैगी मितमनि हादुना थमलिबा मितम अदुगी मकोकता हैथखि मतौ असुमना कुंजोगी माहाकी ओजा ओदुना लेरिबा ममानबसु ओइरिबा सुरंजोइना मैताल सिंग अदो खोमैगी मितम सादुन लेरिबा अदुगी मसादा हेक हैथखिबगा असोमता खोमैदो मसा मौ अदुदा कैरुमा तोरकले मदुदी महाकी कोथगसिदा मैतान हैथरकपुकुम मसादो यामना कन्न साखी साखिखि पोक्तुना मफिमरोन फावबा लोकथोक्तुना फरंग फरंग चोंगदुना कन्थोखि तौरिबा मौंग अदुता महाकी मताउ सगोल अदुना इताउक्सी महाकी अवाबा खर नंगलेदना महाकी अवाबा नंगबा असिना मवाजी हुजिक तौफम खंगदना महाकी लेवा मंत्र पुनम काउख्रे असमना वाखन खलमदगी सगोल अदुना इताउ करिगदमका अदुमना वाखल चोइरिबनो नाहाकी तौदबा थबक अदो मपुंग फाना पांगथोकलो अदु ओरबदी नंगना तौरिबा फब खुदिमक लोइना कोखिनी ताउ अदुमना हाइरकपदगिरी सोमदा खोमैदो वाखल खंगलाक लाक्लदुना महांग तौगे खलंबा थबक अदो तौननबगिदमक्ता महावंदा होजिक फंगलिबा चाइना अदो खांजिनखरगा लेवा मुरुम 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 सोनबा हौरकले अदुगा मागी मनाक्ता लेरिबा नुकुपसिंग अदुता लेवासिंग अदो कामसिल्ली अदुगा नुकुपसिंग अदो मखुबाक्ता हापलगा फुलाउना कामथोखि अदुमना कामथोखिबा अदुदा उफुलसिंग अदो यामना सुकना ममना लेचिन थाबगुम कामथोरकले अदुगा अमुक्ता चप मानना तम तमना हंथगिदुना तुमिना लेख्रे अदुमना तौबदगिदी खोमैगी मसादा ओइरमबा फत्तबा हाइबदि चाकथेकबा असाबा मैताना पोकपगी चाइना खुदिमक लोइनमक मांख्रे खोमै सोर सानो होंदोकलगा फै खंगनिदरा नोइना ngambana ama aina ngambana ama yengnaba taabani असुमना हाइरगा महाकी मनाक्ता महाकना सेम सादुना थमख्रबा मीगी मवोंग हाइरक मानबा काची पानबा सैतेक अमा लखलगले रदुगा महाकना कुंजोदा तौसिरा नत्रगना महाकी ओजा ओरिबा ओजा अदु तबना तौसिरा फरे ओजा अदुदि मरा लिते कुंजोना तम्मुबदगी महाकी मतेंग पांगलिबनि अदुदि कुंजोदा ताइनबा ताबनि असुमना हाइरगा खोमैना मुरुम मुरुम लेवा खरा सोलगा काची अनि पानबा सैतेक अदो काची अदो जरेट लाउना सेगाइखि काची अदुना सेगाइबदा नाकन्ना मा फैदेखिदुना नाकन्ना मदा सेटख्रे अदुमने हेक सेगाइखिबगा कुंजो महाके मखोंग अनिदु पाइरगा सेगाइरकपगुम तसेंगना चाइना फंगदुना ए हाइदुना मखोंग अदु कन्ना चुपचलगा माग लैमाइदा थरो ओंदुना खांगी चाइना खोल अदुना नातोंदकी सुई तारी मदुबदा सुरंजोय चेंसिलतुना कैदौरे हाइदुना हंगी कुंजोना आइगी इसासे तंखाइ ताना सेगाइरकले ओजा हाइदुना यामना कन्ना लाउ खोंगली मतमर सुरंजोयना कुंजो नंगना दुमा लाउ खोंगबदि मियाम ताबा तारे नंगबो तुमिन्ना लाउने नंगबो अदुम हाइरकपदा कुंजो चाइना अदो मया चिक्तुना खांगी मतमदुदा सुरंजोयना ngaktang khango ai torkese hairamdaga mahaki manakta leiriba mai ado tapna maruda yenglaga makhutna law law haiduna kowdagidi mairik khara paithoraklei mairik sing ado कुंजोगी मनाक्ता पर पुसलकले मतमरुदा कुंजोदी आई चाकले आई सिरे ओजा हाइदुना लैमाइदा खुतुमना सुदुना चाइना अदो खांगले
matam aduda Surinjoyna Kunjogi masa aduta mai adudagi lawrakpa mayik ado magi manangganda namsinduna nanthaki adumna tawbadagidi Kunjodo tapna phalakladunna sor sangno hondoktaga leimai aduda longkhrak tongna makut masa phandoktuna hiplaga leiri matam aduda Surinjoyna as nangena taw khomai asidi araiba minati hei thuidok hendokna hairaba amaiba mani mahana tawtiba lewa mantra singasi luraba lewa mantra kayama yauri ado itaw Surinjoy oja maiba karigino nahana mitam saribasibo aingonda sumna chaina phaknabagira haikibadai mahang ngasigi numit loisengani haiduna loisenba yabagi pungpham oijibra ni itaw mikup ado joroknabani ai tawgi yong asumna hairam laba Kunjogi manakta leiriba mitam adugi manakta sangsillaga makut nama mahakna thudiknabagidamakta Surinjoyna tawri adumna torokpa aduta somda khomaina matang sana mahaki laibak phabo haibaduni mahakna koisiliba magi masada hikap tengkap maya mahai mitrang amata sangdanabagidamakta mahakna semliba kuyomado haujikti mapung phakri kari amata sangakroi madu ubada mahaki manakta leiriba sagol adunna khomaiga mahi aduda angakpa poktuna khuru leitana kullaga munna yengdu leiri asomdana Surinjoyna khomaigi pambom ado tap paidunna yamna kanna muklaga thudiki adumne hek thudikhibaga somda Kunjoda mahaki oi thangba makhut ado tekle haidura yamna kanna lauduna mahak chaina ado khangri ngasai makai makhya chiktuna khanglambado hojikti khangba ngamlaktaduna yamna kanna laukhi matam aduta Kunjona oja na thudik piribadu aigi pambomni ne lewa mantra somada aigi mingu hapi khrabari oja na hairapadu Surinjoyna hai karidamak tanangi ming hap ka doribano ya masidi asumna hairaga lewa mantra sonduna pambomado amu hapsili asumna tawdagi di Kunjodo pambomna badu pharadunna ai mafam masida kuina leba ngamlaroi oja ai khangba ngamdre ai yumda halagi hai asumna Kunjo amati Surinjoyna tawriba thabak atu Kunjona kanna lawagi makholido tabadagi lekai mi sing mathang thokru jinaraklei adumna jingarakpadu da Surinjoyna masiri yararoi khalladuna mitam aduda mahakna thajankhiba thawai mirial lewa mantra sing punamakado loinamak laihan tawduna hantokkhri aduga mitam mado pop thugaikhrei tasengna Surinjoy kujuda yamna sauki kaisluitaba chaina kharado khangba ngamde haiduna matam aduda Surinjoyna ai chaina fawbaning thina khangba ngamdaba nangna aiga thabak tawminnabadi oithoktabani phare hojikti mitam sisu thugai khrabina lekai gi miuisingna karisu chingnaroi adubu aina wana sakatariba lewa mantra singasi arembada tahalledo nangna laukho kanna laukho chaina ado kanna laukho ni nangbo Surinjoy saure khangladuna Kunjona tapna oja ai khangma ngamdabadagi laukhibani ai mathangdadi chinlasida phi yasanduna ai laudunaba honajarage oja haujikti madu punamak henkhri yemutu mitam mase singkup sana kaikhri haujik karino aikhoi tawgadaba thabak loire imungda changnasi mi punamak aikhoi romda laknaba amadi khunin kang thunga lomdagi yengnarakpa inglon kayonaba singna mangolda sumaga leptuna jingni basinaksu uretana changnasi lao ne asumna Kunjona Surinjoybu imungda tapna pusankhi masidagi di mayamsu magi imungda changnakhri Surinjoyna mahaki satra oiriba Kunjoda mahai tambiba oira male khalladuna mayamdo mathang changnakhi somdana khomaido Kunjo amadi Surinjoyna kari makhatana taruk kaduriba jano haiduna wakhal ngak khandun leiri matamada khomaina asumna sum leithokpasna di yararoi makhoi ani kari torobagi haibado amuktang khangtokpana chungani asumna khallaga khomaina mahaki usek adubu kauri aduga usek ado Kunjogi manaktamna thaktuna kari toribagi haino yengselleri matam maduda usek aduna khomegi manaktamna payaklaga haujikti Kunjodo awa chaina kayaga loina yatakhri makhoina nangidamakta sagatlamba mitam adusu thugaikhrei haiduna paudamli wafam adu tabada khomai yamna harauna tas kamdawi nakhoida lekai miya womsillatuna phaijai singlabadi phagadabani asumna khallaga khomaina mahana semgatliba sagatliba kuyomado lauthokri kuyomado lauthol matungda usek adusu halankri tanja adumakada mahagi manakta kundu leiriba sagoladuna itaw
ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦꯗꯣ ꯑꯗꯨꯅ ꯅꯨꯡꯄꯥꯛ ꯊꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯄꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒ ꯈꯪꯒꯗꯕꯗꯤ ꯏꯇꯥꯎ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯄꯣꯠꯁꯤ ꯆꯥꯁꯤ ꯑꯗꯨ ꯇꯧꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯆꯥꯛ ꯂꯝꯃꯤ ꯃꯇꯝ ꯈꯔ ꯄꯟꯈꯤꯁꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏ ꯃꯗꯣ ꯃꯌꯥꯒꯤ ꯈꯨꯡꯒꯪꯅꯤ ꯃꯗꯨ ꯂꯥꯟꯊꯣꯛꯄ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯅꯃꯛ ꯀꯣꯛꯀꯗꯧꯔꯤꯕꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯅꯍꯥꯛ ꯊꯕꯛ ꯇꯠꯅ ꯂꯥꯝꯒꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛ ꯈꯥꯡꯒꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯀꯥꯎꯒꯅꯨꯀꯣ ꯏꯇꯥꯎ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯩ ꯀꯥꯎꯔꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯁꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯀꯦ ꯇꯧꯕꯗ ꯁꯒꯣꯜ ꯑꯗꯨ ꯍꯟꯗꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤ ꯇꯧꯔꯨꯕꯒꯤ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯈꯣꯡꯅ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯒꯣꯜ ꯑꯗꯨ ꯈꯔ ꯍꯟꯗꯣꯛꯂꯒ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯣꯡꯂꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯦꯡꯕꯥꯟ ꯃꯍꯥꯛꯀꯤ ꯃꯤ ꯇꯣꯡꯐꯝ ꯑꯗꯨꯋꯥꯏꯗꯒꯤ ꯄꯥꯛꯂꯕ ꯐꯜꯂꯕ ꯃꯁꯥ ꯀꯌꯥ ꯑꯃ ꯇꯤꯡꯊꯣꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯍꯥꯏꯕꯗꯣ ꯑꯣꯜꯂꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯗꯤ ꯉꯛꯄꯅ ꯊꯦꯡꯂꯤ ꯃꯃꯥꯅ ꯄꯣꯛꯉꯩꯗꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯍꯥꯏꯕꯁꯦ ꯋꯥꯔꯤꯗ ꯇꯥꯕ ꯅꯠꯇꯅ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯁꯤꯅ ꯑꯣꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯃꯟꯈꯤꯕꯅ ꯄꯦꯟꯃꯟꯈꯤꯕꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯗ ꯅꯥꯟꯊꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯅꯪꯁꯤ ꯑꯁꯤ ꯐꯥꯎꯕ ꯉꯝꯕ ꯑꯣꯏꯔꯦꯀꯣ ꯏꯇꯥꯎ ꯃꯁꯤꯗꯤ ꯈꯔ ꯋꯥꯠꯂꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯈꯠꯂꯨ ꯅꯪꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯈꯣꯃꯩꯁꯨ ꯁꯒꯣꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯄꯥꯏꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯏ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕꯗ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯕꯨꯛꯇꯣ ꯑꯔꯥꯝ ꯈꯔꯥꯡꯕ ꯄꯣꯛꯂꯤ ꯃꯈꯥ ꯑꯗꯨꯗ ꯌꯦꯡꯊꯈꯤꯕꯗ ꯍꯥꯎꯔꯕ ꯃꯊꯦꯜ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯆꯥꯃꯤꯟꯅꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯗꯤ ꯂꯥꯝꯕꯅ ꯃꯕꯨꯛ ꯑꯗꯣ ꯀꯨꯔꯨꯛ ꯀꯨꯔꯨꯛ ꯈꯣꯡꯂꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯩꯔꯤꯕ ꯐꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯃꯗꯤ ꯐꯖꯔꯕ ꯍꯩꯃꯟ ꯐꯥꯔꯕ ꯀꯣꯝꯂꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯅꯨꯡꯊꯤꯜꯗ ꯎꯕꯒꯨꯝ ꯁꯪ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯇꯥꯔꯕꯅꯤ ꯃꯕꯨꯛꯇꯣ ꯑꯁꯨꯝ ꯂꯥꯝꯕ ꯍꯦꯟꯖꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯑꯩꯕꯨ ꯆꯥꯛꯁꯤ ꯊꯣꯡꯉ ꯂꯥꯝꯈ꯭ꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯈꯨꯡꯒꯪ ꯂꯥꯟꯒꯗꯕ ꯈꯖꯤꯛꯇꯃꯛ ꯉꯥꯏꯔꯦ ꯆꯦꯛꯁꯤꯟꯅ ꯄꯥꯏꯌꯨ ꯈꯔ ꯌꯥꯡꯅ ꯊꯧꯒꯠꯈꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯪꯌꯥꯡ ꯄꯥꯏꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯈꯜꯂꯤ ꯑꯩꯕꯨ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ ꯃꯐꯝ ꯑꯁꯤꯗ ꯆꯣꯡꯊꯍꯧꯔꯒ ꯑꯩꯕꯨ ꯃꯌꯥꯝꯅ ꯆꯥꯔꯤꯕꯁꯤ ꯆꯣꯡꯁꯤꯟꯗꯨꯅ ꯆꯥꯔꯨꯔꯁꯤꯔꯅꯦ ꯄꯨꯛꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯝꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩꯅ ꯃꯈꯥ ꯑꯗꯨꯗ ꯑꯁꯨꯝ ꯌꯦꯡꯊꯔꯛꯄꯗ ꯃꯅꯤꯟ ꯐꯣꯡ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯍꯥꯎꯔꯕ ꯃꯊꯦꯜꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯣꯃꯩꯅ ꯆꯣꯡꯊꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯊꯣꯛꯍꯧꯕꯗꯒꯤ ꯈꯣꯃꯩꯅ ꯆꯣꯡꯊꯔꯛꯂꯤꯕꯗꯣ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯇꯥꯔꯦ ꯃꯍꯥꯛꯅ ꯇꯥꯕ ꯃꯇꯝꯗ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯧꯄꯥꯛꯇ ꯆꯕꯨꯛ ꯂꯥꯎꯅ ꯇꯥꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯃꯁꯥꯗꯤ ꯁꯣꯛꯍꯧꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯉꯁꯥꯏ ꯃꯈꯩ ꯆꯔꯥꯝ ꯈꯧꯔꯥꯡꯂꯝꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯄꯨꯡꯀꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯏꯇꯥꯎꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯪꯊꯔꯛꯂꯤꯕꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯨꯞꯆꯤꯟꯈ꯭ꯔꯒ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯥꯏꯕ ꯅꯍꯥꯛꯅ ꯇꯥꯗ꯭ꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯂꯥꯟꯕ ꯃꯇꯝꯗ ꯅꯍꯥꯛ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯉꯥꯎꯒꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯐꯥꯊꯗ꯭ꯔꯤꯕꯅꯣ ꯆꯣꯡꯊꯒꯦ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯣꯃꯩ ꯇꯨꯃꯤꯟꯅ ꯂꯩ ꯃꯍꯥꯛ ꯇꯁꯦꯡꯅ ꯃꯌꯥꯒꯤ ꯏꯄꯥꯛ ꯑꯗꯨ ꯂꯥꯜꯂꯛꯄ ꯑꯗꯨꯗ ꯇꯁꯦꯡꯅ ꯃꯌꯥ ꯌꯥꯎꯔꯨꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯗꯨꯗ ꯈꯨꯔꯨꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯣꯃꯩꯕꯨ ꯁꯒꯣꯜ ꯑꯗꯨꯅ ꯉꯥꯛꯄꯤꯔꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨ ꯌꯧꯅꯕ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯊꯛꯇ ꯀꯥꯈꯠꯍꯟꯗꯨꯅ ꯍꯟꯗꯛꯇꯤ ꯄꯥꯏꯗꯕꯤꯗ ꯁꯒꯣꯜ ꯑꯗꯣ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯊꯧꯔꯛꯂꯤ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯊꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗ ꯌꯥꯔꯦꯛꯇꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯒꯣꯜ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯇꯨꯅ ꯋꯥꯈꯜ ꯇꯧꯔꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯤꯋꯥ ꯃꯟꯇ꯭ꯔ ꯇꯝꯖꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯅꯤ ꯑꯩꯅ ꯍꯩꯕ ꯃꯍꯩ ꯑꯃꯠꯇꯗ ꯀꯅꯥ ꯑꯃꯠꯇꯗ ꯇꯥꯛꯊꯣꯛꯅꯤꯡꯗꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯩꯅ ꯆꯀ꯭ꯔꯤ ꯇꯧꯕꯗꯒꯤ ꯃꯍꯥꯛꯄꯨ ꯁꯒꯣꯜ ꯑꯣꯜꯍꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯅ ꯀꯅꯥꯅꯣ ꯑꯩꯒꯤ ꯆꯀ꯭ꯔꯤꯗ ꯃꯍꯥꯛ ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯈꯤ ꯈꯪꯒꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯇꯨꯝꯊꯈꯤ
ꯁꯣꯝꯗꯅ ꯈꯣꯃꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯒ ꯄꯨꯟꯅ ꯁꯨꯝ ꯊꯧꯖꯤꯜꯂꯛꯄꯅ ꯆꯤꯡꯅꯨꯡ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯇꯥꯎ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯣꯊꯥꯗꯨꯅ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯦꯜꯂꯁꯤ ꯅꯣꯡꯁꯨ ꯉꯥꯜꯂꯛꯀꯗꯧꯔꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯌꯨꯛ ꯅꯨꯃꯤꯠ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯩ ꯃꯐꯝ ꯈꯪꯉꯤ ꯆꯤꯡ ꯑꯗꯨꯗ ꯆꯠꯂꯒ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯂꯨꯔꯕ ꯏꯁꯤꯡꯒꯤ ꯂꯥꯏꯖ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯅꯣꯄꯥꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯍꯅꯨꯕ ꯑꯍꯜ ꯑꯗꯣ ꯏꯔꯨꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯑꯃꯥꯏꯕ ꯇꯝꯖꯒꯦ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯏꯇꯥꯎ ꯅꯍꯥꯛꯅ ꯈꯪꯒꯗꯕꯗꯤ ꯑꯩꯗꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯕ ꯌꯥꯔꯣꯏ ꯃꯐꯝ ꯑꯗꯣ ꯏꯇꯥꯎꯗ ꯇꯥꯛꯄ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯦꯛ ꯎꯕ ꯃꯛꯇꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎꯅ ꯃꯐꯝ ꯑꯗꯨ ꯌꯧꯕꯒ ꯃꯉꯣꯟꯗ ꯑꯣꯖꯥ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯈꯣꯏꯔꯝꯕꯒ ꯃꯍꯥꯛꯅ ꯏꯇꯥꯎꯅ ꯉꯝꯂꯣꯏꯗꯕ ꯊꯕꯛ ꯈꯟꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯀꯅꯤ ꯃꯗꯣ ꯏꯇꯥꯎꯅ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗ ꯃꯔꯩ ꯁꯨꯡꯇꯧ ꯇꯧꯔꯨꯒꯅꯨ ꯃꯍꯥꯛꯅ ꯅꯣꯡꯃꯪꯈꯥꯁꯦ ꯊꯨꯝꯃꯤ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯊꯨꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯅꯨꯡ ꯑꯁꯦ ꯆꯥꯕꯗ ꯍꯥꯎꯏ ꯍꯥꯏꯔꯕꯁꯨ ꯍꯥꯎꯏꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯏꯇꯥꯎ ꯁꯒꯣꯜ ꯃꯥꯅ ꯑꯗꯨꯗꯤ ꯍꯥꯎꯔꯕꯗꯤ ꯆꯥꯎ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯏꯇꯥꯎ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦꯗꯀꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯨꯟꯅ ꯇꯥꯎ ꯃꯍꯥꯛꯅ ꯅꯨꯡ ꯑꯁꯦ ꯍꯥꯎꯕꯅꯤ ꯍꯥꯏꯕꯗ ꯅꯪꯅꯁꯨ ꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯨꯕꯗꯒꯤ ꯃꯥꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯥꯎ ꯍꯥꯏꯔꯛꯂꯕꯗꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯍꯥꯟꯅ ꯆꯥꯕꯤꯌꯨ ꯑꯣꯖꯥꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯥꯕ ꯉꯝꯖꯔꯣꯏ ꯑꯣꯖꯥꯅ ꯆꯥꯗꯕ ꯄꯣꯠ ꯑꯩ ꯆꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯒꯗꯕꯅꯤ ꯅꯪꯅꯁꯨ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯈꯨꯝꯂꯕꯗꯤ ꯃꯍꯥꯛꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯒꯅꯤ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯔꯩ ꯀꯧꯕ ꯆꯤꯡꯉꯣꯏꯗ꯭ꯔꯅꯤ ꯆꯤꯡꯗꯦ ꯏꯇꯥꯎ ꯃꯔꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯒꯅꯤ ꯃꯥꯅ ꯍꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯎꯕꯅꯤ ꯍꯥꯎꯇꯕꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯅꯕꯗꯨꯕꯨꯅꯤ ꯃꯔꯩ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯆꯥꯖꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯔꯩ ꯀꯧꯕ ꯆꯤꯡꯗꯦ ꯏꯇꯥꯎ ꯑꯗꯨꯕꯨ ꯃꯥꯅ ꯑꯩ ꯏꯁꯥꯅ ꯌꯥꯔꯦ ꯅꯪ ꯆꯥꯎ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯄꯨꯛ ꯄꯤꯛ ꯊꯜꯂꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯣꯖꯥ ꯍꯥꯏꯒꯗꯕꯅꯤ ꯅꯨꯡꯁꯦ ꯅꯪꯅ ꯆꯥꯗꯕ ꯌꯥꯗꯕ ꯑꯣꯏꯔꯒꯁꯨ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯎꯝꯁꯤꯟꯒꯗꯕꯅꯤ ꯏꯇꯥꯎ ꯃꯇꯧ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯃꯩꯗ ꯄꯔꯥ ꯀꯌꯥ ꯑꯃ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯊꯥꯃꯤꯟꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯒꯣꯜ ꯑꯗꯨꯅ ꯈꯣꯃꯩꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯄꯗꯒꯤ ꯈꯣꯃꯩ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯅꯨꯃꯤꯠꯁꯨ ꯉꯝꯐꯨꯡ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯏꯇꯥꯎ ꯆꯪꯂꯨ ꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯁꯨꯝ ꯆꯪꯂꯒ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯂꯩꯔꯝꯒꯅꯤ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯝꯕꯤ ꯑꯅꯤ ꯐꯪꯂꯝꯒꯅꯤ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯆꯠꯂꯨ ꯑꯗꯣ ꯈꯔꯗꯤ ꯁꯨꯛꯄꯅꯤ ꯅꯥꯄꯤꯁꯨ ꯌꯥꯝꯅ ꯍꯧꯖꯤꯟꯕꯅꯤ ꯍꯦꯛ ꯆꯠꯈꯤꯕꯗ ꯂꯝꯕꯤ ꯇꯥꯔꯣꯏꯗꯕ ꯂꯝꯕꯤ ꯃꯥꯟꯕꯅꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯜ ꯑꯗꯨꯗꯤ ꯁꯤꯠ ꯅꯥꯟꯕꯅꯤ ꯂꯝꯕꯤ ꯇꯥꯒꯗꯕ ꯈꯨꯜ ꯇꯥꯒꯗꯕ ꯃꯐꯝ ꯃꯥꯟꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯗꯒꯤꯗꯤ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯇꯤꯡꯈꯪ ꯇꯤꯡꯕꯧ ꯅꯥꯄꯤ ꯁꯤꯡꯅꯥꯡ ꯀꯌꯥ ꯑꯃꯅ ꯀꯨꯞꯁꯤꯟꯈꯤꯗꯨꯅ ꯂꯝꯕꯤ ꯑꯁꯨꯝ ꯃꯥꯡꯒꯗꯧꯔꯤꯕꯅꯤ ꯅꯍꯥꯛꯅ ꯄꯥꯈꯠꯄꯗꯒꯤ ꯇꯨꯡ ꯍꯟꯗꯨꯅ ꯂꯥꯛꯄꯗ ꯅꯍꯥꯛꯇꯤ ꯑꯁꯨꯝ ꯅꯔꯛ ꯃꯣꯡꯁꯣꯡꯂꯣꯝꯗ ꯆꯪꯈ꯭ꯔꯒꯗꯕꯅꯤ ꯂꯝꯕꯤ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯏꯇꯥꯎ ꯑꯩ ꯈꯪꯒꯅꯤ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯌꯦꯠꯂꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯆꯠꯂꯒ ꯀꯝꯗꯧꯕ ꯑꯁꯨꯝ ꯆꯠꯂꯕ ꯃꯇꯨꯡꯗ ꯏꯁꯤꯡ ꯈꯣꯡ ꯂꯩꯔꯝꯒꯅꯤ ꯃꯗꯣ ꯂꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯈꯣꯡꯅꯤ ꯃꯗꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯍꯪꯀꯠꯅ ꯆꯠꯇꯨꯅ ꯃꯐꯝ ꯑꯗꯣ ꯌꯧꯅꯕ ꯆꯠꯂꯨ ꯏꯇꯥꯎ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯄꯔꯞ ꯑꯁꯨꯝ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯄꯥꯏꯈ꯭ꯔꯦ ꯁꯒꯣꯜ ꯑꯗꯨꯅ ꯄꯥꯏꯈꯤꯕꯗꯣ ꯈꯣꯃꯩ ꯎꯍꯧꯗꯦ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯁꯒꯣꯜ ꯑꯗꯨꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯃꯇꯝ ꯀꯨꯏꯅ ꯃꯃꯥꯡꯗꯒꯤ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕ ꯁꯒꯣꯜ ꯑꯁꯦ ꯃꯍꯥꯛꯀꯤꯗꯃꯛꯇ ꯊꯥꯔꯛꯄ ꯂꯥꯏꯅ ꯊꯥꯔꯛꯄ ꯏꯁꯣꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯈꯣꯃꯩꯗꯣ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯇꯥꯎ ꯁꯒꯣꯜꯅ ꯍꯥꯏꯔꯛꯈꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯗꯣ ꯊꯦꯡꯅꯔꯤ ꯏꯁꯤꯡ ꯈꯣꯡ ꯑꯗꯣ ꯊꯦꯡꯅꯔꯛꯄꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯧꯔꯥꯡꯈꯤ ꯂꯨꯔꯕ ꯂꯥꯏꯖ ꯏꯪ ꯂꯥꯎꯕ ꯏꯁꯤꯡ ꯑꯗꯣ ꯊꯛꯂꯒ ꯃꯁꯥ ꯑꯁꯦ ꯈꯔ ꯇꯦꯛꯈꯠꯀꯅꯤ ꯈꯜꯂꯨꯕꯗ ꯃꯍꯥꯛꯅ ꯊꯛꯅꯤꯡꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯣ ꯊꯛꯅꯕ ꯃꯃꯥꯏ ꯅꯣꯟꯊꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯏ ꯅꯣꯟꯊꯔꯨꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯁꯦ ꯂꯨꯈꯝꯂꯣꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯁꯤꯡꯗꯒꯤ ꯆꯣꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗ ꯌꯦꯡꯊꯣꯔꯨꯕ ꯈꯨꯗꯤꯡ ꯑꯩꯒꯤ ꯁꯛꯁꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛꯇꯃꯛ ꯑꯣꯏ ꯇꯧꯔꯁꯅꯨ ꯄꯨꯝꯅꯃꯛ ꯇꯧꯔꯁꯅꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯈꯣꯃꯩ ꯏꯁꯤꯡ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯣ ꯐꯤꯔꯩ ꯆꯨꯝꯅ ꯂꯩꯔꯝꯂꯤ ꯈꯣꯃꯩꯅ ꯏꯁꯤꯡ ꯑꯗꯣ ꯄꯥꯛꯊꯗꯨꯅ ꯊꯛꯂꯕꯒꯤ ꯇꯨꯡꯗ ꯄꯔꯞ ꯏꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯔꯤꯕ ꯑꯗꯨꯒꯤ ꯍꯪꯒꯠꯇꯨꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯤ ꯑꯁꯨꯝꯅ ꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯤꯡꯃꯥꯏꯗꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨꯒꯤ ꯏꯔꯥꯎꯈꯣꯜ ꯑꯗꯣ ꯇꯥꯔꯛꯂꯤ ꯈꯣꯃꯩ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯏꯁꯤꯡ ꯑꯗꯨ ꯎꯔꯤ ꯄꯥꯛꯂꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ
iru sadengduna leiramlibado khomaina ui madu ubada ising aduda chapuk chapuk chatlaga khomaina ising mar aduda khurul leitana kullaga khuramjaduna khurumjari oja amaiwa haiduna thogulon utli adubu ahal aduti khomaida hanna phawbo jingnati mana irujari bado adumak tuminna irujaduna leiri masa mau singado isingna chamthokpa makok tumthokpana singba kaya ama tawduna leiri khomai walang ama tangangdi khurulaitana kullaga adumak makok noduna leiri amaiwa aduna hagulu kraronangdi haiduna hanglakpado ngaiduna leiri khomai phanakwina leiraba phawbada kari mata hairaktabadu khomaina khallibana ahalase mana pangbadagi tadra male khladuna oza ai laksari aigi iming khomai kaujai asumna hairubadota amaiba do mamai tama leisilaka adu kaidawraba nahaksu irujaba lakpo oiridine lujaro aduga thuna yangna hankhoko mafam masida kuina lethaganu adumna hairakpada khomaina oza maiba ai mafam masida irujaba laksaba nachadi ai ozadagi khangdaba khara hangjagi mahai tamjagi hairu lakchari bani wafam adu tabada ahal aduna tuminna noknaga aidi nang bu hek uba magtada ngasai na aigi nakta laklibase mahai tamba laklibani haiduna atum khangkhrabani nahana pamliba mahi asi karba makhalgi mahai no aina soina takpigani ko adum na hairaga mahak haugatuna nungpak adugi mathakta leplaga mafi hongtokli matamadu da khomaina aina pamjari basi kanagumba miyo yamana ingonda karigumba phattaba thabak ama tawgadori haibasi aina mangjong na hana khangba haiba pami aduga mahanga tawliba thabak adugi matik chaba pakhum khumba haibasu pami wafam adu tabada amaiba aduna khomaida lesilalaga mahanga tawliba thabak singdo sap lepaga ngaihaktang tumina jenglaga lei khomai tawkhong mafam khangdi makok nontharaga tumina lei matamadu da halladuna nangna haribasidi lewat tilwa hikap tenka posem jadugi maramdari ne natro hoi oja nangi marup aduna nangbu kayam ki matik lakna biraba aduk jama nangna haining libadubo wafam adu tabada khomai ingangangna ozati matukramna aigi marup amaga aiga jeknai haibasi khangbiribano oi masaina aina yemada nangi namittuda nangna tawkhiba thabak amadi mana tarakpa thabak khudimak loina mami tarene aduga nangi laibak adutta nang si karamba mino haibadusu loina mak jawri phare sangsillo sida oza yaradra nungpa kasida nakut ado yai yeto uplaga thamu yani oza asam na hairam laga matungda khomai do nungpa aduda makut ado uplaga thami matam aduda amaiba aduna murum lewa khara solaga koibada koilei leino jenglakpada mahakna nungo ama taribadu uri matam aduda amaiba duna koilot lotrabasu ingan ngana dumak leiba yabadubu nanga lotana kayam ko le pangam gudoribun lawne nangbo asum na harga nungdo mahanga ta paikali aduga parap sangsel laga khomaida ai ibungo si aina thombasi nabra yengu asum na harga nungpak mathakta ubak upsanduna thamliba mahaki makut ado magi khungnam adutta yamna kana nung aduna pop lawna surakhi adunna subagi jamna kallaba safu aduna nungo adu phawba macet kairibani matamadu khomaidi yamna kana narani hajun lawkhalubani adubu karigumbi amata nakhide matamadu khomaina oza nadibu oza aduna takpadi nahagase aina tambibada yaraba satra amani haibase taktabani phare adu warabadi nahaksu isingasna iruja thoklo aduga aiga punna aigi yumda chakhrasi matam khadi aigi nakta leirone ko hoi phagari oza asumda khomaidu yamna harauna phamadu iruja thokli aduga khomai amadi ahal oiraba amaiba aduga punna chaminnakhri mayum jangonaba asum lakpana hojikti amaiba adugi mayum jorokli yum ado piktak tawi yum ado yemada yamna magul leina suui mafamadu ta changsilakpada ichikchi michek mina khol kana su tadi khomai walang amata ngangdi oza adugi matung ineduna dumak chatlibani oza ado hojikti mahaki temthoktuna thamliba laimai adugi mathakta sariba yum adugi mataida leiriba palang khok aduta mahaki phising ado mathang sandoktuna phawi aduga mahak imga dumak changkhri matam aduta khomaidi ichotna mapanda dumak lebraga leiri khomaina khalluribana mahaki chotlaba maphising ado hongdunabagi dabak puthurakani haiduna khallubani
ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯍꯜ ꯑꯗꯨꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯑꯩꯕꯨ ꯏꯆꯣꯠ ꯆꯣꯠꯅ ꯂꯩꯔꯦ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯩ ꯅꯨꯡꯁꯥ ꯁꯥꯔꯤꯕꯗꯨ ꯀꯪꯍꯟꯕ ꯌꯥꯗꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯣꯃꯩꯅ ꯑꯗꯣ ꯑꯣꯖꯥ ꯍꯣꯡꯗꯣꯛꯅꯕ ꯐꯤ ꯑꯃꯇꯪꯗꯤ ꯑꯩ ꯐꯤ ꯂꯩꯇꯦꯅꯦ ꯅꯪꯕꯣ ꯁꯦ ꯃꯁꯤꯒꯤ ꯂꯥꯁꯤꯅ ꯀꯨꯞꯂꯒ ꯍꯣꯡꯇꯣꯛꯂꯣ ꯑꯗꯨꯒ ꯆꯪꯉꯛꯂꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯈꯣꯃꯩ ꯇꯧꯔꯤꯕꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡꯗ ꯂꯥ ꯑꯗꯨꯅ ꯁꯦꯠꯆꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯈꯤ ꯏꯃꯨꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯏꯃꯨꯡ ꯑꯗꯣ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯏꯪꯅ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥꯒꯤ ꯏꯃꯨꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯏꯪꯈ꯭ꯔꯦꯗ ꯏꯪꯕꯅꯤ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯒꯤ ꯂꯦꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯁꯤ ꯇꯝꯕꯤꯌꯨ ꯍꯥꯏꯕꯅꯣꯅꯦ ꯍꯧꯖꯤꯛꯇꯤ ꯍꯧꯔꯁꯤꯔꯣ ꯈꯣꯃꯩ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯏꯂꯥꯏ ꯂꯥꯏꯅ ꯑꯁꯨꯝ ꯍꯥꯏꯕꯗꯨꯗ ꯏꯊꯥ ꯊꯥꯖꯗꯕꯒꯨꯝ ꯇꯧꯔꯤ ꯑꯩꯅ ꯑꯃꯥꯏꯕꯅꯤ ꯈꯜꯂꯨꯔꯤꯕꯁꯤ ꯅꯠꯇ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯖꯩ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯝꯕꯁꯨ ꯌꯥꯏ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯏꯍꯥꯟ ꯍꯥꯟꯅ ꯀꯔꯤꯅꯣꯃ ꯇꯧꯔꯒꯦꯀꯣ ꯃꯁꯤ ꯅꯍꯥꯛ ꯍꯥꯟꯅꯅ ꯍꯩꯈ꯭ꯔꯕ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯗꯤ ꯑꯁꯨꯝ ꯆꯠꯈ꯭ꯔꯒ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯡꯗꯨꯁꯨ ꯉꯥꯁꯜꯂꯝꯃꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯜꯂꯗꯨꯅ ꯈꯣꯃꯩ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯣ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗꯒꯤ ꯑꯃꯨꯛ ꯆꯪꯉꯛꯂꯤ ꯑꯗꯨꯒ ꯅꯪ ꯃꯁꯤ ꯍꯩꯔꯗ꯭ꯔꯥ ꯈꯣꯃꯩ ꯏꯉꯛꯉꯛꯅ ꯑꯣꯖꯥ ꯃꯅꯤꯡ ꯊꯣꯡꯗ ꯊꯣꯛꯈ꯭ꯔꯒ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯪꯉꯛꯄꯁꯤꯗꯤ ꯃꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯩ ꯑꯗꯨꯝ ꯉꯝꯖꯅꯤ ꯑꯣꯖꯥ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯆꯠꯂꯨ ꯑꯗꯨꯒ ꯃꯃꯥꯡ ꯊꯣꯡꯗ ꯂꯥꯛꯎꯀꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯣꯃꯩ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯈꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯗꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯂꯩꯔꯤꯕꯁꯤ ꯂꯨꯔꯕ ꯂꯣꯛꯆꯞꯅꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯒ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯛ ꯊꯥꯡꯊꯈꯤꯕꯗ ꯂꯣꯛꯆꯞ ꯑꯗꯨꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯑꯗꯣ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯜꯂꯕ ꯅꯨꯡꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯟꯗꯨꯅ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩ ꯄꯥꯈꯠꯈꯤꯕꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯑꯩꯅ ꯈꯣꯡ ꯊꯥꯡꯗꯣꯛꯀꯦ ꯇꯧꯔꯨꯔꯤꯕꯗꯨꯗꯤ ꯊꯥꯡꯇꯣꯛꯂꯝꯂꯕꯗꯤ ꯇꯥꯁꯤꯟꯗꯨꯅꯕꯨ ꯁꯤꯔꯝꯒꯅꯤꯗ ꯑꯗꯨꯒ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯣꯡꯊꯈ꯭ꯔꯒ ꯃꯃꯥꯡꯂꯣꯝꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯄ ꯑꯩꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯈꯜꯂꯨꯔꯦꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯆꯠꯂꯣꯅꯦ ꯃꯃꯥꯡꯂꯣꯝꯗ ꯂꯥꯛꯑꯣꯅꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯑꯣꯖꯥ ꯑꯩ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯕꯣ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯣꯛꯆꯞ ꯑꯁꯤꯗ ꯑꯩꯕꯨ ꯆꯣꯡꯊꯒꯗꯧꯔꯤꯕꯅꯣ ꯀꯔꯥꯏꯅꯣꯅꯦ ꯂꯣꯛꯆꯞ ꯍꯥꯏꯕꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯃꯩꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯎ ꯌꯦꯡꯒꯦꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯈꯣꯃꯩꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕꯗꯨꯅ ꯈꯣꯃꯩꯕꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯏꯟꯊꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯈꯣꯃꯩꯗꯣ ꯏꯟꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯣꯡꯊꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯇꯥꯔꯤꯕꯗꯨꯗꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯨꯔꯨꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯤ ꯈꯣꯃꯩ ꯏꯉꯛꯉꯛꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯍꯅꯨꯕ ꯑꯍꯜ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯑꯗꯩ ꯀꯔꯥꯏꯅ ꯂꯣꯛꯆꯞ ꯍꯥꯏꯕ ꯀꯔꯥꯏꯅꯣ ꯑꯣꯖꯥ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯂꯣꯛꯆꯞ ꯑꯃ ꯂꯩꯈꯤꯕꯗꯨꯕꯨ ꯑꯗꯨꯅꯤ ꯃꯌꯥ ꯃꯤꯇ꯭ꯔꯪ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯅꯤ ꯅꯪꯒꯤ ꯅꯃꯤꯠꯇ ꯎꯍꯟꯕꯒꯤ ꯋꯥꯅꯤ ꯃꯗꯣ ꯇꯁꯦꯡꯅ ꯂꯩꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯤꯍꯜꯂꯤꯕꯅꯤꯅꯦ ꯑꯗꯨꯒꯤ ꯃꯍꯩꯗꯨ ꯅꯪ ꯍꯩꯅꯤꯡꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯍꯩꯅꯤꯡꯉꯤ ꯑꯣꯖꯥ ꯂꯥ ꯆꯪꯉꯣ ꯑꯗꯨꯗꯤ ꯑꯩꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯇꯝꯕꯤꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯕꯨ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯀꯧꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕꯗꯣ ꯄꯔꯞ ꯆꯠꯈ꯭ꯔꯒ ꯃꯥꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ಮನಿಂಗ್ ಥೋಂಗ್ಲೋಮ್ದ ಅಮುಕ್ ꯆꯪꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗ ꯆꯠꯈ꯭ꯔꯒ ꯃꯅꯤꯡ ꯊꯣꯡꯗ ꯂꯥꯛꯄꯁꯤ ꯌꯥꯝꯗ꯭ꯔꯕꯗꯁꯨ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯣꯡꯗ ꯊꯣꯛꯈꯤꯕꯒ ꯃꯅꯤꯡ ꯊꯣꯡꯗ ꯆꯪꯂꯛꯂꯤꯕꯁꯤꯅ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯑꯣꯖꯥ ꯑꯩ ꯈꯣꯃꯩ ꯀꯧꯖꯩ ꯈꯣꯃꯩ ꯈꯣꯃꯩ ꯑꯣꯖꯥ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯁꯤꯗ ꯂꯩꯔꯕꯗꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯁꯤ ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯅꯦ ꯑꯣꯖꯥ ꯑꯩ ꯍꯩꯅꯖꯒꯅꯤ ꯐꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯈꯤꯕ ꯃꯍꯩ ꯑꯗꯨ ꯅꯍꯥꯛ ꯍꯩꯅꯤꯡꯉꯤ ꯍꯥꯏꯔꯕꯅꯤꯅ ꯃꯍꯩ ꯑꯗꯨ ꯇꯝꯕ ꯍꯧꯔꯁꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯣ ꯑꯗꯨꯒꯅꯦ ꯃꯄꯥꯟꯗ ꯍꯧꯔꯝꯕ
ꯎꯅꯥꯔ ꯋꯥꯅꯥꯔ ꯂꯩ ꯃꯅꯥꯔ ꯈꯪꯗꯕ ꯃꯅꯥ ꯑꯃ ꯍꯦꯛꯇꯃꯛ ꯍꯦꯛꯂꯒ ꯄꯨꯔꯛꯎ ꯑꯣꯖꯥ ꯑꯩ ꯄꯨꯖꯔꯛꯀꯦ ꯆꯣ ꯑꯗꯣ ꯑꯩꯅꯥꯛꯇ ꯍꯦꯛ ꯄꯤꯕꯒ ꯑꯗꯨꯃꯛ ꯍꯩꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩ ꯄꯔꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯃꯅꯥ ꯁꯤꯡꯅꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯍꯦꯛꯇꯃꯛ ꯍꯦꯛꯂꯒ ꯂꯣꯏꯔꯦ ꯈꯟꯗꯨꯅ ꯄꯔꯞ ꯆꯪꯁꯜꯂꯛꯂꯒ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥ ꯑꯃ ꯄꯠꯊꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯌꯨꯝ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯏꯀꯣꯛ ꯀꯣꯛꯄ ꯏꯍꯥꯡ ꯍꯥꯡꯕ ꯂꯝꯍꯥꯡ ꯑꯃꯒꯨꯝ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯣꯃꯩꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯂꯩꯁꯤꯜꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯣ ꯆꯨꯝꯃꯤ ꯃꯁꯦ ꯑꯩꯒꯤ ꯃꯤꯠꯇ ꯎꯍꯟꯗ꯭ꯔꯤꯕꯅꯤ ꯌꯨꯝꯗꯣ ꯇꯁꯦꯡꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ ꯃꯥꯗꯨꯅ ꯑꯗꯨꯝꯅ ꯑꯃꯝꯕꯗ ꯄꯣꯠ ꯊꯤꯕꯒꯨꯝ ꯃꯥꯗꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯕꯨ ꯃꯌꯥ ꯃꯟꯇ꯭ꯔ ꯆꯪꯗꯅꯕ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯅꯠꯇ꯭ꯔꯒꯅ ꯃꯤꯇ꯭ꯔꯪ ꯆꯪꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯒ ꯑꯝꯇ ꯍꯩꯇ꯭ꯔꯤꯕ ꯖꯥꯠꯂ ꯇꯧꯔꯤꯕꯁꯤꯕꯣ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤꯁꯤꯕꯨ ꯃꯁꯤ ꯀꯥꯎꯔꯤꯕ ꯖꯥꯠꯂ ꯀꯩꯅꯣꯝꯃ ꯇꯧꯔꯦꯅꯦ ꯑꯁꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯈꯣꯃꯩꯗꯣ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯎꯈꯣꯛꯇꯤꯟ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯣꯛ ꯂꯥꯎꯅ ꯊꯦꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯎꯈꯣꯡꯕꯨꯗꯤ ꯊꯦꯡꯅꯔꯦꯍꯦ ꯃꯁꯤꯗꯒꯤ ꯈꯔ ꯆꯪꯉꯒ ꯃꯥꯒꯤ ꯃꯥꯡꯒꯣꯜꯒꯤ ꯐꯛꯂꯥꯡ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯄꯔꯞ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯃꯥꯡꯒꯣꯜꯒꯤ ꯐꯛꯂꯥꯡ ꯊꯦꯡꯅꯔꯤ ꯃꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯣꯡ ꯑꯗꯨꯁꯨ ꯊꯦꯡꯅꯕꯗꯒꯤ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯀꯥꯟꯁꯤꯜꯂꯛꯄꯒ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯣ ꯑꯃꯨꯛ ꯎꯈꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯃꯁꯤꯒꯤ ꯃꯍꯩꯁꯤꯁꯨ ꯇꯝꯕꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯣꯖꯥ ꯇꯝꯕꯤꯒꯅꯤ ꯃꯈꯜ ꯀꯌꯥꯒꯤ ꯑꯩꯅ ꯃꯍꯩ ꯇꯝꯕꯤꯒꯗꯧꯔꯤꯕꯅꯤ ꯁꯦ ꯐꯥꯜ ꯑꯁꯤꯗ ꯐꯝꯃꯨꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯥꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯐꯝꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯐꯥꯜ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯨꯗꯤ ꯃꯗꯨ ꯐꯥꯜ ꯅꯠꯇꯦ ꯅꯨꯡꯄꯥꯛ ꯃꯆꯦꯠ ꯑꯃꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯅꯨꯡꯄꯥꯛ ꯃꯆꯦꯠ ꯑꯗꯨꯗ ꯐꯝꯊꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯝꯊꯕꯗꯗꯤ ꯐꯝꯊꯕ ꯉꯝꯗꯦ ꯃꯩ ꯍꯧꯅ ꯁꯥꯃꯟꯈꯤꯕꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯈꯣꯃꯩ ꯑꯣꯖꯥ ꯅꯪꯁꯤꯕꯨ ꯀꯔꯤꯃꯠꯇ ꯍꯩꯔꯛꯇ꯭ꯔꯤꯕ꯭ꯔꯥ ꯑꯃꯥꯏꯕ꯭ꯔꯥꯅꯦ ꯑꯣꯖꯥ ꯑꯩ ꯈꯔꯕꯨꯗꯤ ꯍꯩꯖꯩ ꯑꯣꯖꯥ ꯍꯩꯔꯕꯗꯤ ꯃꯁꯤ ꯏꯪꯍꯜꯂꯒ ꯐꯝꯃꯨꯗꯅ ꯍꯣꯏ ꯑꯣꯖꯥ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯤꯖꯤꯟꯅꯔꯨꯔꯒ ꯍꯩꯄꯥ ꯁꯥꯏ ꯍꯥꯏꯔꯛꯀꯗ꯭ꯔꯥꯅ ꯍꯥꯏꯔꯣꯏ ꯅꯪꯒꯤ ꯍꯩꯖꯕ ꯃꯍꯩ ꯈꯔꯁꯨ ꯑꯗꯨ ꯎꯠꯂꯨꯗꯅ ꯏꯕꯣ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯅꯨꯡ ꯑꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯅꯥꯟꯊꯈꯤ ꯑꯗꯨꯒꯗꯤ ꯃꯍꯥꯛꯅ ꯏꯪ ꯂꯥꯎꯅ ꯑꯗꯨꯃꯛ ꯐꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯍꯩꯖꯕ ꯃꯈꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯤꯖꯤꯟꯅꯕ ꯌꯥꯒꯅꯤ ꯅꯪꯅ ꯀꯗꯥꯏ ꯐꯥꯎꯕ ꯍꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯀꯨꯞꯅ ꯃꯨꯟꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯅꯪꯅ ꯍꯩꯇ꯭ꯔꯤꯕ ꯋꯥꯠꯍꯧꯕꯁꯤꯡꯗꯨ ꯑꯩꯅ ꯇꯝꯒꯗꯧꯔꯤꯕꯅꯤ ꯉꯥꯏꯈꯣ ꯅꯪꯒ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯃꯥꯟꯅꯕ ꯑꯗꯨꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯇ꯭ꯔꯤꯕ ꯃꯥꯜꯂꯦꯅꯦ ꯑꯣꯖꯥ ꯍꯩꯇ꯭ꯔꯤꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯄꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯣꯖꯥ ꯑꯗꯨꯅ ꯇꯧꯔꯛꯄ ꯉꯥꯛꯇꯅꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯃꯥꯏꯕ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯅꯝꯊꯕ ꯐꯥꯎꯕ ꯋꯥꯒꯗꯧꯔꯤꯕꯅꯤ ꯅꯕꯥꯅꯤꯁꯦ ꯃꯍꯩ ꯍꯩꯕ ꯆꯞ ꯃꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯇꯝꯖꯈꯣꯀꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦꯅꯦ ꯄꯪꯈꯣꯏꯗ ꯈꯣꯏꯔꯝꯂꯒ ꯕꯣꯔ ꯐꯪꯒꯗꯕ ꯅꯠꯇꯦ ꯃꯟꯇ꯭ꯔꯗꯣ ꯍꯩꯔꯛꯀꯗꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯍꯥꯛꯅ ꯍꯣꯠꯅꯖꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤꯀꯣ ꯐꯔꯦ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯆꯥꯛꯇꯤ ꯆꯥꯖꯔꯛꯇ꯭ꯔꯤ ꯐꯔꯦ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝ ꯑꯁꯤꯗ ꯂꯩꯔꯦ ꯇꯨ ꯅꯪꯅ ꯉꯁꯥꯏ ꯂꯥꯛꯄꯗꯨ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯏꯕꯣ ꯐꯒꯅꯤ ꯑꯣꯖꯥ ꯑꯗꯣ ꯑꯩ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯖꯧꯒꯦ ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯊꯣꯡꯉꯨ ꯐꯒꯅꯤ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯈꯣꯃꯩ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤ ꯁꯤꯡ ꯈꯔ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯣꯜꯂꯤꯛ ꯀꯣꯔꯥꯡ ꯈꯔ ꯎꯖꯔꯕꯁꯨ ꯆꯦꯡ ꯍꯋꯥꯏ ꯂꯩꯕꯗꯤ ꯎꯗꯦ ꯃꯁꯤꯗꯩꯗꯤ ꯈꯣꯃꯩꯅ ꯆꯥꯛꯁꯪ ꯑꯗꯨꯗ ꯐꯅ ꯀꯨꯏꯅ ꯊꯤꯔꯕꯁꯨ ꯆꯦꯡ ꯑꯃꯗꯤ ꯊꯣꯡꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯠꯇ ꯂꯩꯇꯕ ꯑꯗꯨꯗ ꯈꯣꯃꯩꯅ ꯑꯣꯖꯥ ꯊꯣꯡꯅꯕ ꯆꯦꯡꯗꯤ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯁꯨꯞꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯩ ꯍꯧꯒꯠꯅꯕ ꯃꯩꯗꯤ ꯀꯔꯥꯏ ꯏꯕꯨꯡꯉꯣ ꯃꯗꯨ ꯄꯨꯝꯅꯃꯛ ꯅꯪꯅ ꯗꯦꯁꯥ ꯎꯄꯥꯏ ꯇꯧꯗꯅ ꯑꯩꯉꯣꯟꯗ ꯊꯣꯡꯗꯨꯅ ꯄꯤꯖꯒꯗꯕꯅꯤ ꯃꯗꯨ ꯅꯪꯒꯤ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗ ꯀꯠꯄ ꯒꯨꯔꯨ ꯗꯈꯤꯅꯥꯅꯤ ꯈꯜꯂꯨꯀꯣ ꯐꯔꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯒꯦ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨꯀꯣ ꯈꯣꯃꯩ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯤ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯇꯨꯝꯃꯒ ꯍꯧꯒꯠꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯇꯨꯝꯈ꯭ꯔꯕꯅꯤꯗꯣ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯐꯤꯔꯣꯟ ꯐꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯪꯂꯝꯕ ꯃꯌꯥꯔꯦ ꯅꯨꯡꯁꯥꯁꯤ ꯁꯦꯠ ꯀꯥꯏꯅ ꯁꯥꯔꯤꯕꯅꯤ ꯃꯗꯨ ꯁꯦꯠꯆꯜꯂꯒ ꯑꯩ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯍꯧꯔꯤꯕ ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯒꯤ ꯂꯧꯔꯨꯔꯒꯦ
asumna khallaga khomai mangolomda parap thoroklaga mahaki phiron sing adu jinglakpada phiron sing di amata leiramdrei aduga ngasai jinghuba palangkhok adu phawba leiramdrei madu ubada khomai di punga ngakri matamadu da khomai na palangkhok adu soidna sida leiri ai udabagi wani phai mi dai guda lewa mantra tawduna mitang torpa punamak ngak thokpa ngamanaba lewa mantra do sijindaragi asumna khallaga makutta murum lewa khara sulaga masada nanthakri adumna tawbadagi di khomaina palangkhok adubadi ure adubu phiron sing adudi uba ngamkiri matamruta khomaina phiron sing adu kala leikhriba jano haidunna koithi thirakpadadi phiron sing ado khwaidagi wangraba masamareng longkraba chauraba haibong pambi amaki khwaigi matonda punsinduna thamlibado khomaina ui madu ubada khomaina asuk wangkraba chawkraba haibong pambi asigi matondadi karana karga thamliba masigi oza maibasibu uche oyaga wonma ngamba jala aigi taw amaiba sagol dubu mahana sagol olenma ngamnisinadi ma sanga onma soidana hairabgani adudi ai asi kamaina karga lokthoksigge asomna wakhal tawringaida amaiba do mikap thorokli matamada amaiba dona hai nangbu sak loirabra haiduna hanglakpada khomaina oza ai sak piba ngamjadre ai phap mamada chalaga cheng chak lawruge haiduna thorang torokpada oza maibana phiron punamak utonda thambi khredo u asigi manakta su tingkhang kaya ama so hauri aduga uja wasida su yomsalli matau karamna kakalaga lawgadabano haiba ai khangdre oza fare nangi na taw yenge haiduna tuk tawbagi wani fare changaklo imungda aina ngasaina chak thongduna loikhrabani sathoknagane pothanaba tawro adum nairakpada khomaina karino hariba sibu oza namba matamda thongliba chakno ozaga aigadi ngasaidagi wari watai chanana leiri aduga ozadi tumsu tumkhre imungo khomai oza aina su ngasaina haikhre mafam masida nangna leiraklabadi angapa thawdok kaya ama thingnarakani haidana madu nang hainani haikhibidaine oza ai hainajai oza laudan do di chak chanaba tawrasi asumna hairaga khomaibu imungda pusinduna makhoi ado chak chanaba tawkhre somdana kamdori kunjo amati suranjoi makhoi ani do wa tanari suranjoina kunjo ngarang su ibani maithire do nang su wa chaina kaya ma nangle ai su wari nangi na teng pangba sida munna khanjalurabadi aina nangi damak ta honari basi karisu kana ba thabak amanatti do itaw adumna khanbigano itawna hariyo mahai punamak aingonda loinamak tambirabadi aina soidana itaw khomai maithi piba ngamgani itawna aingonda lewa mantra singadu tathok tabida itawna aina khangkhini haibagi mawongda itawna losinduna thamlaga itawna hona jabagi itaw chenabagi wani adumna hairakpada suranjoi mihaktang wakhan khalli aratuga summi taw kunjo aina hariba mahai khudimak nangonda amata khatana nini humni asida tambirage adubu aina haidiba mahai asi phawbada khomaina ngami aduna khomaina haidiba sidagi thodo hendona hainana bagi damakta na amaiba magi manakta chattaba yararoi ita karamba amaiba no aika takpiyo haidiba amaiba si chingnungda leibani mahaki manakta chatpa haibasi araiba thabak amadi natti aduna haidiba wajasi gi manakta jawduna na hana mahi tamjaba ngamlabadi nahakse khwaidagi hena haithoi singthoiraba amaiba oigadawribani kamai to bolamno hai sibuta amaiba si mahangna chauraba chingnung amagi manungda leiba ising saibi amagi makhongta paklaba nungpa amada nungtigi irujaba lai hariba amaiba sigi manakta nahangna chatlaga nahangna guru bori rabadi amaiba tuna yabiraklabadi nahak khwaidagi haiba amaiba oigadawribani adudi mafamdu tawna khangbibro khangi mafamaru tana nahangna chatpa ngamloidabagi wani ai sungam kidi ai gi babu sungam kidi ai di soidana ngamgani itaw suranjoi ai ngonda lambi ado takpiro ai ngasi maksat khrage itaw ngaikho nangi damak ta khallaga aina tawkhiba mayam du nahak ningsingo aduna aina hariba mahai singase ngasi numit humni phawi manungda nangota loina mak taklage aduga nahak na su khangba ngamana ba hono phare itaw hajita ke hauna takrasi aina nangoda takadoribasi mi amana hikap tengkap torokpada changba ngamtara ba lewa do hana taklaga dabani asomna hairaga suranjoina kunjoda lewa mantra takpa hokri
ꯀꯨꯟꯖꯣꯗꯤ ꯃꯁꯥꯒꯤ ꯈꯔꯒ ꯀꯥꯎꯒꯟꯕ ꯕꯨꯗꯤ ꯐꯠꯇꯕ ꯑꯣꯏꯕꯅꯤꯅ ꯇꯥꯛꯄꯗ ꯌꯥꯝꯅ ꯋꯥꯈꯤ ꯑꯗꯨꯕꯨ ꯁꯨꯔꯟꯖꯣꯏꯅ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯛꯈꯤꯕ ꯂꯩꯋꯥ ꯃꯟꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯅꯕ ꯑꯃꯗꯤ ꯌꯥꯝꯅ ꯊꯨꯅ ꯈꯪꯅꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯃꯁꯨ ꯇꯝꯕꯤꯕꯗꯒꯤ ꯀꯨꯟꯖꯣ ꯇꯥꯛꯄꯒ ꯍꯩꯕꯒ ꯆꯞ ꯃꯥꯟꯅꯈꯠꯂꯛꯂꯦ ꯁꯣꯝꯗꯅ ꯈꯣꯃꯩꯁꯨ ꯌꯥꯝꯅ ꯀꯟꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤꯗꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯔ ꯍꯩꯒꯠꯂꯛꯂꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯀꯨꯟꯖꯣ ꯍꯧꯖꯤꯛꯇꯤ ꯁꯨꯔꯟꯖꯣꯏꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯥꯏꯈꯤꯕꯗꯣ ꯊꯥ ꯑꯃ ꯆꯪꯅ ꯇꯝꯕꯗꯒꯤ ꯁꯨꯔꯟꯖꯣꯏꯅ ꯍꯩꯔꯤꯕ ꯃꯍꯩ ꯄꯨꯝꯅꯃꯛ ꯀꯨꯟꯖꯣ ꯂꯣꯏꯅꯃꯛ ꯍꯩꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯏꯇꯥꯎꯅ ꯑꯩꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯑꯩ ꯍꯧꯗꯦ ꯏꯇꯥꯎ ꯑꯗꯨꯅ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯏꯇꯥꯎꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯀꯠꯂꯛꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯟꯖꯣꯏꯅ ꯅꯪꯒꯤ ꯑꯩꯉꯣꯟꯗ ꯄꯤꯅꯕ ꯀꯥꯎꯗꯕꯗꯨ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯠꯈꯤꯕꯁꯤꯃꯨ ꯋꯥꯏ ꯁꯪꯕꯅꯤ ꯁꯨꯗ꯭ꯔꯕꯅꯤ ꯐꯔꯦ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯏꯪꯅ ꯆꯤꯡꯅ ꯂꯩꯍꯧꯔꯒꯦ ꯅꯪꯒꯤ ꯃꯔꯝꯒꯤꯗꯃꯛ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯕ ꯄꯣꯠ ꯀꯌꯥꯁꯨ ꯃꯣꯏꯅ ꯆꯥꯈ꯭ꯔꯦ ꯃꯗꯨꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯁꯨ ꯃꯣꯏꯅ ꯆꯥꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯁꯨꯔꯟꯖꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯤ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯃꯍꯥꯛꯀꯤ ꯃꯇꯥꯎ ꯈꯣꯃꯩꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯥꯅ ꯈꯔ ꯍꯩ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣꯕꯨ ꯇꯠꯇꯅ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯑꯃꯗꯤ ꯑꯋꯥꯕ ꯄꯤꯕ ꯑꯁꯤꯗ ꯁꯨꯔꯟꯖꯣꯏꯅ ꯀꯨꯟꯖꯣꯕꯨ ꯊꯣꯏꯗꯣꯛꯅ ꯅꯨꯡꯁꯤꯈꯤꯕꯅꯤ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯗꯒꯤ ꯈꯣꯃꯩꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯃꯍꯥꯛꯅ ꯈꯪꯂꯨꯗꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯀꯨꯟꯖꯣ ꯃꯍꯥꯛꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯃꯩꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯂꯦꯞꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯒꯤ ꯏꯇꯥꯎ ꯈꯣꯃꯩꯗꯨ ꯍꯧꯖꯤꯛ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯩꯔꯕꯒꯦ ꯑꯃꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯄꯅ ꯆꯨꯝꯒꯅꯤ ꯁꯥꯡꯂꯕ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯧꯔꯛꯇꯦ ꯑꯁꯨꯝꯅ ꯏꯕꯥꯅꯤꯅ ꯇꯧꯅꯗ꯭ꯔꯕꯗꯤ ꯂꯥꯜ ꯍꯥꯏꯕꯗꯨ ꯇꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯩꯔꯤꯕ ꯃꯍꯩꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯀꯥꯞꯁꯤꯟꯗꯨꯅ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯍꯦꯟꯅ ꯍꯩ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅ ꯊꯥꯖꯅ ꯇꯝꯂꯤꯕ ꯑꯣꯖꯥ ꯎꯔꯤ ꯆꯥꯝꯕꯒꯤ ꯃꯃꯥꯡꯗ ꯎꯠꯇꯕ ꯌꯥꯗꯦ ꯃꯍꯥꯛꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯈꯣꯃꯩꯅ ꯃꯥꯏꯊꯤꯔꯕꯗꯤ ꯑꯩꯉꯣꯟꯗ ꯎꯔꯤ ꯆꯥꯝꯕꯁꯨ ꯃꯥꯏꯊꯤꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯗꯤ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯝꯂꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯕꯅꯤꯅ ꯄꯨꯡꯁꯣꯡ ꯁꯣꯡꯖꯜꯂꯦꯗꯅ ꯁꯣꯡꯖꯧ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯍꯪꯒꯥꯝ ꯃꯔꯨ ꯈꯔ ꯆꯈꯥꯏꯈꯤꯕꯗ ꯅꯥꯄꯤꯁꯤꯡꯗꯣꯈꯔ ꯀꯪꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯎꯐꯨꯜ ꯋꯥꯏꯐꯨꯜꯒꯨꯝꯅ ꯃꯥꯡꯈꯤ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯃꯥꯅ ꯇꯝꯖꯔꯤꯕ ꯃꯍꯩ ꯑꯁꯦ ꯃꯍꯩ ꯌꯥꯜꯂꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯑꯩꯁꯨ ꯍꯩꯇꯕꯗꯤ ꯅꯠꯇꯦ ꯀꯜꯂꯕ ꯑꯩꯒꯤ ꯄꯥꯡꯒꯜ ꯂꯧꯁꯤꯡ ꯊꯧꯅꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗ ꯆꯪꯈ꯭ꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯃꯗꯨ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯥꯡꯒꯜ ꯀꯟꯅꯅꯕꯒꯤ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯑꯗꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯊꯧ ꯇꯧꯗꯕ ꯖꯥꯠꯅꯤ ꯉꯁꯤꯗꯤ ꯈꯣꯃꯩꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯉꯛꯂꯒ ꯌꯣꯄꯥꯛ ꯑꯃ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯍꯩꯀ꯭ꯔꯨ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯋꯥꯏꯗ ꯃꯍꯥꯛꯅ ꯖꯣꯝ ꯂꯩꯕꯥꯛ ꯈꯔ ꯇꯧꯈꯥꯏꯈꯤ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯦꯠꯇꯨꯅ ꯌꯦꯡꯕꯗ ꯍꯣꯝ ꯂꯥꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯨꯟꯖꯣꯅ ꯐꯔꯦ ꯆꯞ ꯆꯥꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯈꯨꯕꯥꯛꯅ ꯄꯥꯛ ꯊꯥꯗꯨꯅ ꯑꯃꯨꯛ ꯇꯦꯝꯊꯣꯛꯈꯤ ꯑꯗꯨꯝꯕ ꯇꯦꯝꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯖꯒꯣꯔ ꯑꯃ ꯌꯦꯛꯂꯤ ꯍꯣꯝ ꯂꯥꯎꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯁꯥ ꯑꯃ ꯎꯔꯤꯕꯗꯣ ꯃꯍꯥꯛꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯨꯔꯛꯏ ꯍꯥꯏꯔꯤꯕ ꯎꯁꯥ ꯑꯁꯦ ꯀꯥꯆꯤ ꯑꯅꯤ ꯄꯥꯜꯂꯤ ꯇꯧꯔꯤꯕꯁꯤ ꯈꯣꯃꯩꯅ ꯉꯍꯥꯟ ꯋꯥꯏꯗ ꯀꯥꯆꯤ ꯄꯥꯟꯕ ꯎꯁꯥ ꯑꯃ ꯁꯦꯒꯥꯏꯗꯨꯅ ꯀꯨꯟꯖꯣꯕꯨ ꯂꯛꯅꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯨ ꯁꯦꯝ ꯁꯥꯔꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯨꯟꯖꯣꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯆꯩꯇꯦꯛ ꯑꯗꯣ ꯀꯥꯆꯤ ꯑꯅꯤ ꯄꯥꯟꯕꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯣꯝ ꯂꯥꯎꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯈꯣꯃꯩ ꯑꯗꯣ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯁꯦ ꯄꯥꯏꯔꯒ ꯑꯁꯨꯝ ꯆꯤꯡꯕꯒꯨꯝ ꯇꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯣꯃꯩꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯀꯔꯤꯅꯣꯗ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯕꯨ ꯂꯩꯃꯥꯏꯗ ꯐꯨꯝꯖꯤꯟꯕꯒꯨꯝ ꯇꯧꯔꯛꯂꯤꯕꯁꯤꯕꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯂꯕꯖꯥꯠꯅꯣ ꯃꯥꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯍꯜꯂꯣꯏꯗꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯃꯨꯔꯨꯝ ꯁꯣꯝꯗꯨꯗ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥꯗꯨꯅ ꯀꯩꯗꯧꯔꯦ ꯃꯨꯔꯨꯝ ꯑꯍꯤꯡ ꯑꯁꯤꯗ ꯁꯣꯜꯂꯤꯕꯗꯨꯅ
ꯑꯣꯖꯥ ꯑꯩꯒꯤ ꯈꯣꯡ ꯈꯨꯠꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯝꯖꯤꯜꯂꯛꯄꯒꯨꯝ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯔꯛꯂꯤ ꯑꯗꯨ ꯉꯝꯅꯅꯕ ꯍꯣꯠꯅꯧ ꯐꯒꯅꯤ ꯑꯣꯖꯥ ꯑꯩ ꯁ꯭ꯋꯥꯏꯗ ꯇꯧꯒꯅꯨ ꯑꯩ ꯉꯥꯏꯍꯥꯛꯀ ꯇꯨꯝꯒꯦ ꯌꯥꯅꯤ ꯑꯣꯖꯥ ꯑꯩ ꯃꯄꯥꯟ ꯆꯠꯆꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯤ ꯁꯣꯝꯗꯅ ꯀꯨꯟꯖꯣꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯨꯔꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯥꯆꯤ ꯄꯥꯟꯕ ꯆꯩꯇꯦꯛ ꯑꯃ ꯊꯦꯛꯈꯤꯕꯗꯨ ꯎꯁꯥ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯕꯨꯔꯨ ꯕꯨꯔꯨ ꯑꯁꯨꯝ ꯅꯝꯊꯔꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯁꯦ ꯂꯩꯃꯥꯏꯗ ꯄꯨꯊꯕꯒꯨꯝ ꯃꯁꯥꯁꯦ ꯖꯔ ꯖꯔ ꯄꯨꯊꯔꯛꯏ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯃꯗꯤ ꯈꯨꯔꯨꯗꯒꯤ ꯅꯥ ꯐꯥꯏꯒꯟꯗꯒꯤ ꯃꯈ꯭ꯋꯥꯡ ꯑꯁꯨꯝ ꯄꯨꯊꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯅ ꯏꯌꯥ ꯃꯁꯤꯒꯤ ꯀꯨꯟꯖꯣ ꯍꯥꯏꯕꯁꯤꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯤ ꯐꯩ ꯈꯪꯒꯅꯤꯗꯅ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯣꯃꯩꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯍꯧꯔꯤꯕ ꯃꯅꯥ ꯑꯃ ꯄꯠꯊꯠꯂꯤ ꯑꯗꯨꯒ ꯁꯨꯔ ꯁꯨꯔ ꯅꯣꯏꯔꯒ ꯂꯩꯋꯥ ꯈꯔ ꯁꯣꯜꯂ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯒꯤ ꯃꯈꯥꯗꯒꯤꯅ ꯃꯈꯣꯡ ꯑꯃꯗꯤ ꯈꯨꯕꯣꯝ ꯐꯩꯒꯟꯅꯆꯤꯡꯕ ꯁꯠ ꯅꯥꯟꯊꯣꯛꯏ ꯑꯗꯨꯝ ꯅꯥꯟꯊꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯎꯅꯥ ꯑꯗꯣ ꯃꯍꯥꯛꯅ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯊꯝꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯈꯨꯕꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯅꯩꯍꯠꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯀꯨꯟꯖꯣꯒꯤ ꯍꯣꯝ ꯂꯥꯎꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯨꯡꯗꯨꯅ ꯊꯝꯂꯤꯕ ꯎꯁꯥ ꯀꯥꯆꯤ ꯄꯥꯟꯕ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯇꯞꯅ ꯐꯨꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯐꯨꯒꯠꯂꯛꯂꯕ ꯃꯇꯨꯡ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯀꯔꯤꯅꯣ ꯁꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯨꯒꯠꯂꯛꯄꯒꯨꯝ ꯏꯟꯈꯠꯂꯛꯄꯒꯨꯝ ꯇꯞꯅ ꯏꯟꯈꯠꯂꯛꯂꯦꯗꯅ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥ ꯃꯁꯤꯗꯤ ꯑꯩꯅꯕꯨ ꯅꯝꯊꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩꯇꯦꯛ ꯑꯗꯨꯒꯤ ꯃꯇꯣꯟ ꯑꯗꯨꯗ ꯄꯥꯏꯔꯒ ꯅꯝꯊꯅꯕ ꯍꯣꯠꯅꯔꯨꯕꯗ ꯌꯥꯝꯅ ꯀꯟꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯌꯨꯡꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯥꯏꯒꯦ ꯍꯥꯏꯗꯨꯅ ꯅꯣꯟꯊꯔꯨꯕꯗ ꯀꯥꯞꯊꯣꯔꯛꯄ ꯃꯍꯥꯛꯀꯤ ꯆꯩꯇꯦꯛ ꯑꯗꯨꯅ ꯈꯨꯕꯥꯛ ꯑꯗꯨꯗ ꯌꯨꯡꯈꯤꯕꯗꯨꯗ ꯈꯨꯕꯥꯛ ꯐꯥꯎꯅ ꯂꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣ ꯈꯨꯗꯥꯡꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯊꯣꯛꯂꯁꯨ ꯅꯥꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯆꯩꯅꯥ ꯑꯗꯨ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯆꯩ ꯑꯗꯣ ꯃꯍꯥꯛꯅ ꯁꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯊꯨꯗꯦꯛꯈꯤ ꯑꯗꯨꯝꯅ ꯊꯨꯗꯦꯛꯈꯤꯕ ꯑꯗꯨꯗ ꯈꯣꯃꯩꯒꯤ ꯈꯨꯕꯥꯛꯇ ꯁꯨꯔꯨ ꯅꯣꯏꯔꯤꯕ ꯃꯅꯥ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯪꯁꯥ ꯁꯥꯒꯠꯂꯛꯄꯗꯒꯤ ꯈꯣꯃꯩꯁꯨ ꯏꯁ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯊꯥꯗꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯍꯤꯅ ꯆꯅꯞ ꯂꯥꯎꯔꯤꯕ ꯎꯅꯥ ꯑꯗꯨꯕꯨ ꯃꯇꯨꯝ ꯑꯣꯏꯅ ꯃꯩꯅ ꯆꯥꯛꯈꯤ ꯃꯗꯨ ꯎꯕꯗ ꯈꯣꯃꯩꯅ ꯏꯌꯥ 마수 뻥라이 라이럼드레다나 훈조 까리기로 능 나이몬다 하우지 탱캉 깨르다 속잡나 하야다바 타박 떠우리바시보 떠우 칸가니 너무 트가 능무디 능부디 아이나 소드나 마이티바 삐바 ngam가도리바니 아솜나 클럼라가 코마이 쌀리바 마이야두다 하이핏 징감라가 마하 이뭉놈다 도막 상크리 마시레기디 마이야두수 땀마땀나 무타두나 도막 또크리 ꯁꯣꯝꯗꯅ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯣ ꯈꯨꯗꯥꯡ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯏꯃꯨꯡ ꯂꯣꯝꯗ ꯄꯔꯞ ꯆꯪꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯁꯣꯛꯂꯤꯕꯗꯣ ꯐꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯁꯨꯝꯅ ꯃꯈꯨꯠꯇ ꯁꯣꯛꯂꯤꯕꯗꯣ ꯐꯅꯕꯒꯤꯗꯃꯛ ꯎꯅꯥ ꯈꯔ ꯍꯦꯛꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯃꯗꯨ ꯈꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕ ꯎꯗꯦ ꯀꯨꯟꯖꯣꯗꯣ ꯉꯝꯗ ꯃꯈꯨꯠꯀꯤ ꯆꯩꯅꯥ ꯑꯗꯣ ꯈꯥꯡꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯑꯁꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄꯅ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥ ꯈꯔ ꯍꯧꯔꯤꯕꯗꯨ ꯎꯕꯗꯒꯤ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯇꯦꯔꯥ ꯄꯥꯏꯕꯤ ꯃꯅꯥꯗꯣ ꯄꯠ ꯃꯈꯨꯠ ꯑꯣꯏꯅꯥꯅ ꯊꯠꯂꯒ ꯁꯨꯔꯨ ꯅꯣꯏꯈꯥꯏꯗꯨꯅ ꯊꯣꯝꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯈꯔ ꯀꯜꯂꯤ ꯑꯗꯨꯒ ꯂꯩꯋꯥ ꯈꯔ ꯁꯣꯟꯗꯨꯅ ꯁꯣꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯩꯊꯔꯤ ꯑꯗꯨꯒ ꯏꯁꯤꯡꯗꯣ ꯈꯔꯁꯨ ꯊꯛꯆꯜꯂꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯆꯩꯅꯥꯁꯨ ꯍꯟꯊꯈ꯭ꯔꯦ ꯑꯗꯨꯒ ꯏ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯝꯗꯕꯁꯨ ꯈꯛꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯨꯟꯖꯣꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯈꯣꯃꯩ ꯅꯪꯅ ꯑꯩꯒꯤ ꯈꯨꯕꯥꯛ ꯑꯁꯤꯕꯨ ꯍꯨꯠꯇꯠꯂꯕ ꯐꯩ ꯑꯩꯅꯁꯨ ꯅꯪꯒꯤ ꯈꯣꯡꯄꯥꯛ ꯅꯠꯇ꯭ꯔꯒꯅ ꯈꯨꯕꯥꯛ ꯁꯣꯏꯗꯅ ꯍꯨꯠꯇꯠꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯅꯍꯥꯛꯅ ꯈꯪꯗꯕ ꯁꯥꯔꯤ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯀꯨꯟꯖꯣꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯐꯤ ꯑꯃ ꯁꯦꯒꯥꯏꯔꯒ ꯃꯈꯨꯠ ꯑꯗꯣ ꯌꯣꯝꯁꯤꯟꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯃꯨꯛꯇꯨꯅ ꯊꯨꯗꯦꯛꯈ꯭ꯔꯕ ꯆꯩꯇꯦꯛ ꯑꯗꯨꯕు ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯨꯁꯜꯂꯛꯂꯤ ꯑꯗꯨꯒ ꯀꯨꯟꯖꯣꯅ ꯆꯩꯇꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯨꯡꯒꯥꯗ ꯂꯪꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯑꯁꯨꯝꯅ ꯇꯧꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯀꯨꯟꯖꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯀꯨꯟꯖꯣꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯥꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯨꯠꯀꯤ ꯑꯅꯥꯕꯗꯣ ꯐꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯊꯤꯕ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯀꯨꯟꯖꯣꯕꯨ ꯊꯦꯡꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯨꯟꯖꯣꯗ
ꯈꯨꯠꯇꯨꯗꯤ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯀꯨꯟꯖꯣꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯪꯈꯨꯝꯗ ꯈꯨꯝꯖꯤꯜꯂꯤ ꯑꯗꯨꯒ ꯍꯤꯗꯥꯛ ꯊꯤꯕ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯤꯗꯥꯛ ꯍꯧꯐꯝꯁꯤꯡ ꯑꯗꯣ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯤꯗꯥꯛ ꯍꯧꯐꯝ ꯑꯗꯣ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯀꯨꯟꯖꯣꯅ ꯍꯤꯗꯥꯛ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯑꯔꯥꯞꯄ ꯈꯣꯡꯅꯥꯡ ꯑꯃꯗ ꯃꯀꯨ ꯑꯃꯅ ꯂꯦꯞꯂꯒ ꯃꯨꯟꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕꯗꯣ ꯀꯨꯟꯖꯣꯅ ꯎꯏ ꯃꯗꯨ ꯎꯕꯗ ꯀꯨꯟꯖꯣꯅ ꯍꯩꯁ ꯃꯁꯤꯒꯤ ꯃꯀꯨꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯟꯅꯔꯛꯀꯗꯧꯔꯤ ꯃꯁꯤ ꯑꯩ ꯄꯨꯈꯤꯗꯕ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯨꯟꯖꯣꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯃꯅꯥꯛ ꯑꯗꯥꯏꯗ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯃꯀꯨ ꯑꯗꯨꯗ ꯊꯣꯡꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯗꯣ ꯃꯀꯨ ꯇꯝꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯗꯨꯗ ꯃꯀꯨ ꯑꯗꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯂꯩꯇꯨꯝ ꯑꯗꯣ ꯌꯣꯠꯁꯤꯟꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯀꯨꯟꯖꯣꯅ ꯀꯔꯤ ꯃꯀꯨ ꯃꯁꯤꯗꯤ ꯑꯔꯥꯏꯕ ꯃꯀꯨꯗꯤ ꯅꯠꯇ꯭ꯔꯦ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯃꯈꯨꯠ ꯑꯅꯤꯗꯣ ꯂꯣꯟꯅꯔꯒ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯗꯨꯅ ꯎꯏꯁꯤꯟꯈꯤ